MSFna haukiba chahi 2006 ki February mapandagi hauraga pangtoktuna lagliba academic campaign Eikhoi Lairik Ningthina Tamsi hariba thoram asigi taraga humdorak suba anniversary gi thoram asibu mapungphan bigani haiduna lengbirakliba tongan bi school singdagi lengbirakliba oza sing amadi satra satri singbu ahanba maktada ikai khumnaba utchabaga loinana taramna ukjari Asigum laba thoram asigi mehai tangbal da lengshin biduna thoram mapu ibinabagi damakta ikai khumnaba na matik charaba oza singbu kausinjari ahanbada President ki famfam lang da lengshin binabagi damakta kausinjari ikai khumna zariba Ghari anbam bilan President Manipuri Student Federation Chief guest ki famam lang lengshin binabagi damakta ngakpigani guest of honor ki famam lang lengshin binabagi damakta kausinjari ikai khumna zaribi Ibechawi LAISHRAM Senior Research Officer Department of Education as Government of Manipur bu lengshin biraknaba nishingjari Tangda ikai khumnaba na matik charaba L Ibotombi AI Patsoibu Das ki pamam dalang na lengshin binaba kausinjari Matangda ikai khumnaba da matik charaba Mingoy na hanggat charabada Oza L Kamakhya Kumar Principal HRD Academy Ghari bu pamam lang da lengshin binaba kausinjari Ikai khumna zariba thoram apu singna mayag tangbal da lengshin bikrabagi tungsida ngasigi asigum laba thoram asida lengsin biriba singbu ikai khumna bo utpa oina be chamadi lengyan fi khudol tambina bagi damakta MSF ki volunteer singbu stage kausinjari Be chamadi lengyan fi khudol tambikrabagi tungsida thoram asigi taramna okpagi warol pibinabagi damakta kausinjari ikai khumna zariba Sri Lucky Konsam Working President MSF Ngasi sigulaba Manipuri Student Federation MSF ki tara kohumdo laksuwa Eikhoi Lairik Ningthina Tamsi haiba academic campaign asigi observation asida Manipuri Student Federation MSF na Chief Guest President Guest of Honors matang sina Eikhoi
invitees loinena print media singda khona haijaru matamda harau harau ya biraktuna masagi achin bekya bo kaituk piduna ngasi mangda lingsin biriba amadi lising biribi kai khumna jariba dais member sing mathang sina lamabam Mahendra Singh chairman Kosem loinena ngariambam Milan President Manipuri Student Federation MSF loinena ibi Chaubi LAISHRAM Education S Government of Manipur Senior Research Officer loinena L Ibo Tombi Singh AI Pasoi loinena Special invitees L Kamikya Principal Haisardi Maktada Manipuri Student Federation MSF ki mut sinjarga ehangna taramna oksari loinena mangda lengsin biriba maruina kogi marup sing loinena imai ben amadi tongan ba lup singdagi koina invite to matamda lebaki achin bekyabu amadi masagi achin bekyabu kaitok piduna akoi Lairik Ningthina Tambagi MSF campaign asibu saruk yaba lakpire khwai punum pusu taramna oksari loinena koi print and media amadi huzik akoigi live telecast tobiriba pusu taramna oksari matang sida tentangna taramna okpigi thorom asibu thank Thagachari Sri Lucky Konsam Working President MSF Taramna Opagi Waro PB Krabagi Tungsida function asi Hodopagi Maira Chukhatpina Bagi Damakta Dice Election Biribai Kai Kumnazaraba Oza Singbu Maira Chukhatpina Bani Shingjari. Thorom Hodopagi Maira Sukhat Prikrabagi Tungsidang Siga Sigum Laba Taragom Darak Suba Anniversary Gi Thorom Asigi Nungi Warol PB Nabagi Damakta Kausinjari Sri Okendro MAISNAM General Secretary Manipuri Students Federation Bu Stage sa Kausinjari. Maktada Mang the Linchin Biba, Igi Nungsi Raba, Mahiro Marupsing, Amadi, Imai Bensing, Ikaikun Musiri. To Igi Kino recipe drink Mawena, Levaki Asinba, Labini Levaki Tundu Leta, Puma Sinamarum Orga, Ogi,
program asi matam sana hobongam kidawai gidamakta Manipuri Student Federation gi mohut singjaraga ngapi naba ngasi daisa lengkat biba madi mang lengsin biba kai no ki mafunda no ning singjari hoki ba sahi 2006 ki February Nepal amasung mapal da Dem College of Teacher Education da numini subna pangto ki ba education convention amada lauki ba warep adugi matung ina ngasi akoina pangthok chariba trom doi lok suba akoi Lairik Ningthina Tamsi haiba program asi 2016 gi 2006 ki February mapan da hodok kibani matam madudagi ngasi fawa lep laitana satharliba akhoi gi academic campaign asigi mahi oina ngasi lamdam asida akhoi gi mani bosem gi makha tamliba school singda akhoi common textbook ama sana handuna sing amadi tamgi ani gi marakta khenaba laheliba asisu nakshin naba yaba lambi amada pusilakna honaba da Manipuri Student Federation na akhoi Lairik Ningthina Tamsi ba academic campaign asi makhada akanba khongjang amadi khongthang kya lokotuna ngasi di mai pakwa gi mai ke de lagli thorom asi akoina kari demakta campaign haiba campaign asi Manipuri Student Federation na kari demakta paikhalakli no haiba gi maramdi ngasi maksu Manipur gi education system asida saitharagliba ahongba matamgi ahongba asida susanabagi mohta akhoi tayonaba lambi da chalakliba asigu kharadang oresu kanba ngamnabi demakta hariba khotang asi lokhalakpani kudam oina palabada akhoi bosengi makhada leiba school kaya amasu hoji government gi obi natra private gi matik chana akhoi leibam thokba magi criteria du leitaba amadi akhoi tawom thokba thabu tawdaba yana akhoi business gi mongda sanction lagriba si thingna bai dongda khoi highway academic campaign si makhada hoji akhoi makhal makha kya gi khongthang lokochai aduga mahiroi singi marakta akhoi thaksi gasi amadi lamchat bewar akhoi laik laisu tambagi kanglonda kaitharagliba khudam oina habda mahiroi singna hoji akhoi admission taw matamda akhoi school afawa thinadre kari no habdi exam center nungai ba hana thiraga admission tawgi process ama sathari hoji aduga nakal amrom dramu mama pa oibesingna akhoi natawa pambaida macha singsi asibusu pusanaba honaba kaya amasu thengnai masungba kaya asibu thengnaba ngamnabi makta Manipur Student Federation na akhoi Lairik Ningthina Tamsi ba academic campaign asi hogdokibni amadi makhata sathagini adu laibak tibidi akhoi 2018-19 asida haribe academic campaign asi akhoi mapung phana pangthokpa ngamkhidre maramdi lebaki oiba achauba issue kaya khodawana da Manipur University gi issue adigi atopa akhoi framework ki kari issue myam lakum baduna maram orga akhoi na mamang da pangthokiba adugumna hariba 2018-19 asidi akhoi na yamna khongjen yangna mapung phana pangthokpa adudi ngamkhidre masi dongtesu akhoi mayam khai kuno su ngapi yani masigi thauram asi khudong chaw lawjaraga akhoi hauji bosem board of secondary education Manipur da loisan bangamdan leiba mark tempering gi wathok asisu athu matamda Manipur laingakna loisan bina bo honabiu akhoi Manipur Student Federation na tan kiba akhoi gi demand di bosem da soiba mark tempering to senaba chairman natraga secretary natraga controller du lokthok haibna ti akhoi gi di madudi government gi oiba mathongni lokthok pa natraga lokthok to madudi government na tawbi gedongni akhoi na tan kiba demand di mairoi singi hak matpi raba awa phana tahanbiro mayusing adubu makoi hak bibiduna makoi da phangdiba chaina adu kohan biduna makoi gi like mahi masing tambagi lambi da ayat pa apun amadi nungai ta wakal amta phawandana makha sathaba ngaman bi abi aduga masi ona time da Manipur government amadi mari lena authority na secretary ga controller ga lokhoga hariba mark tempering gi issue adu loisal haina lobodi madu MSF na yabanga moi lagliba 2019 gi exam houding mangoi na 2018 gi 18 da haidokiba bosengi exam gi result asoi yauriba sing ado lakadru exam adugi mangoi na loisanaba Manipur government amadi bosengi maikeda Manipur Student Federation gi maikeda gi amukar hanjin ningsingjari masi haraga mata asida loisinjar thank you
Thagachari Sri Okendro MAISNAM General Secretary MSF pu Makatarak Pasidi Special Invitees Singi Lagtagi Ngasiga Sigum Lava Thorum Asigi Matangda from Garatambina Bagidamata Kaushinjari Ikakum the Badamatic Charaba, Bingoin Hangacarabada, Oja Fulindro Konsam, Chairman Community on Human Rights pu Wafum Karatambina Banishinjari. Thank you for giving me a chance to share in this occasion. Ngasi Manipuri Student Federation na mapalok suba koigi pangthok piriba dugumba academic campaigns of MSF loinana hairiba campaign shiki function di oina occasion shiki koi chief guest president guest of honors pu ahan mong tudai kai pun chuba chari loina na agi mangda timbiri bi tungan badugumba workshop live ki maira pai pi ki amadi tungan ba simpham da lebiri bi loina na Nungsijaraba dungba, my dear students, Yam Sangnai Nangjaroi Asungba, the 13th anniversary of the launching of this Eikhoi Lairik Ningthina Tamsi. Yam Siang Naigiti, second session gi Adungba, education in presence and Manipur tomorrow. Haidiba Adungba, convention Shigi, Kogi, moderator Oina, Obu, Hai Naigi now. Milena takpir ki lagi laksabani amna siangna issue ai personal mayamama ai anangai human right ki karigi mayamama ai mapanda satna potna lejarbani ai ngarang kaktamak thungjarabani adna ai issue horen su second session da as a moderator amoina adumba nganga da adumba convention da sumayamama ai khar khaksage ai loina ngang thukharga di horen amok ai ngangna nabage dumba masakatu Lairoitra Haina Ikidang I feel those. Anyway, Sugum Laba Lairiba Dumba Satra Sinki Eikhoi Lairik Ningthina Tamsi Haibasi Yamna Pajaba Amadi Yamna appreciation Piba Baduma Makalgi topic Amani Aduma Makalgi campaign Amani Haibasi Ahambadi Tamsike Loinana Lady Badumba Apawa VI Lenin what is the task of the students and what is the duty of the students? Ladiba Satra Sinki Magi Togadaba Magma Tosi Kaino have only single words. Word Amuk Pirambi. Haiba water to Kari Oi. Learn. Tamu Haibani. Karino Tam to say. What to learn? Nakoina Tamdur Bisikarino. Then how to learn Matokurma Tambani. Then how to excel your learning. Some Harbatakoi Lady Badumba Satra Singha students community Singha Paza Makal Maka Mayamama Tongan Badumba not only apart from the syllabus any historical background of BI with 3 big of nationalism given the Ninabayai, Natraga, Adumba, right to self determination, Tanan Bagi, Adumakalgi Momenti, what you be, Natraga Tongan Badumba, with the world, Adumba, student community na, Satra Singha, Hibadi, student Hibasi, Yamna proliferation oiba, Yamna energetic oiba, Yamna Quiki Karatare, entrepreneurship oiba, Yam strengthened oiba Dumba, Matamamaki Maki is ni. Maramaduna. Lairiba Sumba energetic oiba matam. Yamna Koida, Tona Faba, Akiba Laitaba, Asumba, Akanbagi, timing Asida, Eikhoi Tamrium Singato, Aquina Makal Tambi. Already I talk about that apart from the
लेरिबा सिलेबस तकी हेनबा तोंगान तोंगान बा अदुंबा पृथ्वीदा लौखिबा अदुंबा रिवोल्यूशनरी लीडर्स सिंगा तोंगान तोंगान बा मागी नेशनलिटी की क्वेश्चन दा नत्रगा तोंगान तोंगान बा लेबा की चेंज अमा पोरना बखन मतमदा लौखिबा अदुंबा थौदांगी मरम दो ओइबी फॉर एग्जांपल लेनिन की मतंग दो ओइबी स्टेलिन की ओइबी नत्रगा इवन अखोई मणिपुर की अदुंबा तोंगान तोंगान बा सात्र सिंग हौकिब इहो तोंगान तोंगान बा अखोई थेंगनखिबा अदुंबा इंटरनल अमरी एक्सटर्नल फोर्सेस मयाम अमना अखोई नेशनलिटी क्वेश्चन नम थगिबा अखोई नेशन असि मोरु फंग मथन बहन खिबगी वफम ओइबा याय एट एनी कॉस्ट अने लक्ष्मी बदी बिकॉज ऑफ दिस लैंड द कंसेप्ट नंगना तमरी मैम सिंग तो मधु एक्सेल तो हाइबनी हाइबदी मधु सीनो हाइबनी एवरीथिंग आई मार्शल आर्ट तंबा याय नत्रगना तोंगान तोंगान बा मखल मैम तंबा याय अदुबो आई एक्टिविटीज आई परफॉर्मेंस अदुम मैम सिंग तो मधु आइना उथोक्तबा नत्रगा आइना खंगी मैम सिंग तो मियाम सिंग ताक्तोक तारगदी मधु ए काइंड ऑफ द फॉक कोई हंगोई दो फॉक इन द वेल ना कोई समुद्र कोई कई हाइतारे गुहादा लेबा अदुंबा कोई कई हाइतारे हंगोई ओएबा मरमदि मपान की संसार से मा उबा ngam ट्रेब मनुंग द खक ले सेम दैट वे अना कोइना ngasi तमुरिबा अखोइना मखल मखा क्या की एनी अखोई सिलेबस की ओइबी आई नत्रगा अमोइ पे नत्रगा तोंगान तोंगान बा दुंग मखल की अखोइना ट्रेनिंग तोरुबा अखोइना एजुकेटिंग तोरुबा मयाम सिंग तो अखोइना learning तोरुबा मयाम सिंग तो मदु एक्सपोज तोबा कर्म मोंगदा इन द ट्रुथ वे इन द स्पिरिट फॉर द नेशनलिज्म की वाखलोंदा मियाम द कथोकपा मियाम द पिथोकपा मसिने अखोई ख्वाइदि अखोइना तौगदम थोक हाइबसि मरमदुना आई याम सांगना ngangjaroi aduga ngasigi maruina अखोई लाइरिक निंगथिना तमसी हाइबा सुंबा कैंपेन असिगी अखोई अदुगुमलाबा कैंपेन असिगी तरमदोइ सुबा मसिदा इना मरुइना इना पिनिंग मेसेज दि एजुकेशन हाइबसी होय सिलेबस की मतंगदा अखोई लेरिबा तोंगान तोंगान बा अखोई सीबीएस ओइबिरिबा तोंगान तोंगान बा एक्सपर्ट्स इन द लर्निंग वे हौजि टीचिंग तोबिरिबा मयामना ngangbirkani adubo aina maruina aina पिनिंग मेसेज दि अन एजुकेशन हाइबसे मसी नॉट ओनली आई जॉब नत्रगा आई थवक तौननबा फॉर एग्जांपल आई डॉक्टर ओइरगा आई पैसा ताननबा आई इंजीनियर ओइरगा आई पैसा अर्निंग तौननबा नत्रगा आई मधुम तौनबा अदु खक्तिगी वफम नतबा अन एजुकेशन हाइबसे दिस इज माय ओपिनियन एज वेल एज अफाउ फाउ एजुकेनिस्ट मयामना अफाउ फाउ द साइंटिफिक साइंटिस्ट मयामना पिरम मा इंटरप्रिटेशन दा नत्रगा यूनाइटेड नेशन की पिरबा मागी डेफिनेशन दा एजुकेशन इज नथिंग It is an instrument makalabani to change a society. How to change a society from negative to positive? Fashion. My fashion is quite different from others. Fashion ni haraga ay samngang ba ay message color toxin ba tongan ba dress mayama namna provocative ba dress mayama selaga aina song na fan na chei sakpa हाइबा हितबगी वाफम नतना तोंगान तोंगान इंग्लिश सॉन्ग मयम अमा थारगा नाकोंग टेप फोन हापचलगा कोइंगाव गाव चप्पा नत्रगन लेबा मोटरसाइकिल अमदा मी अहुम तोंगचलगा पाइना थौबा नत्रगन अखोगी तोंगान तोंगान बा करि हाइतरे सक्सा युथक तोंगान तोंगान बा दुंग मखलगी पोट नते माय फैशन इज क्वाइट डिफरेंट मींस टू चेंज ए सोसाइटी मस्ट चेंज तोंगना बा फ्रॉम वर्स टू इन अ गुड पोजीशन अन चेंजेस अमा पोरना बा अदुम इंस्ट्रूमेंट अमनी हाय द एजुकेशन मरमदना यूनाइटेड नेशन की अदुम 1993 फंगखिबा अदुम यूएन की कॉन्फ्रेंस मयामदा अदुना लेरिबा अदुम एजुकेशन असिदा कोई ह्यूमन राइट असि मपुंग फाना तमननबा मरमदी एजुकेशन ना ह्यूमन राइट मसक खंगनबा नॉट ओनली दैट मच लेरिबा तोंगान तोंगान डिफरेंट कम्युनिटीज व्हाट आर बिलोंगिंग टुगेदर अस सिंस टाइम इमेमोरियल निंगसिंग ब थोक्त्रबा मतमदगी लेक्लबा अखोई मसेन मरक्ता कबुईना करम मागी ट्रेडिशन चली कबुईना करम मखल की मागी कल्चर चली करम मखल ट्रेडिशन ओय तांखुल न करिनो नत्रगा मणिपुर तोंगान तोंगान कम्युनिटी मयाम लई कम्युनिटी सिंग द कोई पुन्ना एज ए मणिपुर नेशन मन लाई हाइबन सिंग वकल सी खक्त नतना पृथ्वी मफम फमदा तोंगान तोंगान द पार्ट ऑफ द वर्ल्ड लेबा डिफरेंट लेबा अदुंबा मियाम नत्रगा तोंगान स्टॉक सिंग हाइबा सिंग से वी आर द ह्यूमन बीइंग लोइना एज ए ह्यूमन बीइंग अमोइना कोई के दबताई कोई नुसिन बताई कोई यूनिटी होय बताई अन ह्यूमनिज्म कंसेप्ट लेबा लोइना कोई पीसफुल को एक्जिस्टेंस अमा पृथ्वी द पोरनबा
magi topam topam magi fundamental rights mayama we and appear mayam singato pangana bigadu instrument amanena suhairami education I would say maramadna even universal declaration of the human right ki adum article 26 da up to magi labor 14 years up to class sites free and compulsory education oina ba maram the education hai bache mase compulsory mase koi tawdabiyate ada education har ga koi na heta doctor oina na ba engineer oina ba adi doctorate research tawna ba not only adum makata natana ekhoi na leiba line da mayam am to tar ga shu ngak sangwa matam da ai gi leiba ai gi nation gi ai gi jati gi ai gi leiba dum ba ai gi leiba ki dam ta something khar sacrifice to ba adum makhal gi part of the education hai basi not only why it is a kind of the support nangi livelihood ta masina nangi profession da asoba support amadi to yai but the saying na madu khatanate education the piriba magi right maya mama magi component maya mama my fabric maya mama lai masi yamna saying ha education is nothing education is an instrument to change a society from worst from bad to good position to change the society adu makal instrument amani maramadra like tamam tamda not only ekoi syllabus tu tamba khaktana tana tongan ba ekoi ki manipur ki oiba tongan ba dum thodok othok mayam da su leiba satramagi magi phangom thokma magi fundamental right compulsory education ji kadai bo oi hosi for example hanadi up to class 8 leiba article 45 of the Indian Constitution clearly free and education up to class 8 pok lai me do hosi ti anauba parliament ta puthokna na ba sumdagi ekoi ki 10 khaktan da ba 10 plus to puwa compulsory free and compulsory education when na ba masa umlai maram di education ai ba adong ti important oi an mase ekoi ki livelihood khaktan na society ma change porna hona ba society amagi magi leiba understanding ma porna hona ba tamda natraga ekoi future nation ma gi dam ta acho masina ekoi da acho impact ma acho sapu ma masina piba ga loina ekoi adung ba nationalism ki question ma so koi sagna na ba gi matok tai ai wa pham chine thamjani ba di ai am sang ngang ja roi maram de gi su koi ki second session ki as a moderator mo nai na ngang ja ga wa pham khar lai bani nai ma dum ai khakjar ge loina na singum ba tarahum darak shuba the 13th anniversary of the launching of Eikhoi Lairik Ningthina Tamsi haibasina leiba Manipuri student federation khaktan atna Manipur da leiba student community kunamak afaba amadi matik saba aduma chatra amadi nationalism da wangba amadi tungi future ki Manipur mo rena hono tamda thengda yadu banu star mem su thengna ba madugi masa mo oibo istu haiba pham karsi thamjara kai mayam ni tension cheri thank you all Thagachari ikai khumnazariba Wazafun Indro Konsam Chairman Community on Human Rights Bu Mathang asidi ikai khumnabada matik charaba ming oina hangacharabada and Tomba Advisor All Manipur Recognized Private School Welfare Association Bu ngasigi asigum laba thoram asiga mari leinana wafum kara thambina bani singjari Puno luksari ngasigi yamna samnadi pangthokpa aduga khwaidi marudi oiba thauram aikoina MSF na mingtholiba Eikhoi Lairik Ningthina Tamsi amadi hauji oiriba education amasung hayengi damak Manipur haiba thimsida convention ama tawgadaba thauram asigi haudokpo oina asigi mayai lingsin biriba Sigwes President guest of honor bu ahan mamuktada kok nonjari loinana sebau phangna lakpiriba akhang ahi kya nungsi jarba chatra sati pumnamak ai kai khumna useri tasengna mak MSF na thambiri si ai MSF oina logde adu Manipur gi oiba adumba akoi punamakna khwaidigi hena maru oina khangadaba polamne ya maru oidi imang da lengchilimba isajing na khoida sigi posi lakpase masi ekhoida anouba Manipur gi education da anouba mayolamane na khoi khangedabani
Sahi tara manga sure aina taagi beda MSF na aikoi punna lairik tamsi aikoi apunba amada lairik tamansi hadi common textbook hensi habisi MSF na taseng na puthok sakibani sata organization gi manungda makoina atamna na puthokiba aikoi lairik ningthina tamsi habise si slogan wina nate ko lairik ningthina tambada sangdui se lairik tambamdu maru oide habe nate lairik tambamdu di panglu bulute hadi mamangaida akoi khongnang makhongda adagi bora tharaga laitama ineba ayadu hujik tawji habe nate ko ya maru oidi lairik tambada sangadoriba nakhoi bu takpi dorba wajhado si maru oiba wajhado na paigodro textbook se siga yaudrdi aikoi afaba lairik tamba ngamoi textbook se yaudoi se loi sudoini culture gi education la pulap pulise adi matam dugi ima lebak nusibagi lol gi culture gi tawrkadaba tungda lakadaba huji oigadaba aikoi state siga atopa mapangi state ka sambaga mapangi state na maleng mi thakta sambaga punamaga se link up tawdina textbook se loi makhan sune yaudoini asigum laba textbook se yamaru oiba hairiba textbook se matam amada aikoi school singjida akoi ngasi akoina private school na taram gani ko isa janoi taseng nabti private school na hujik lairiba singje atai nate taseng namukti masi private school budi oiragasu haiga da londi masi unaided school na haiga da bani school je makhala ma ni khak laye ai te tak na ma ni jang thamjege school khudi makse government oina amata pokla khide ai gi ngasi gi dais lengseli miam ji akoi bu takpi ba ngamba wa jang aktani school khudi makse private oina linkhala kaneba private school lagi recognition tawraneba recognition tawbadagi added oiraneba government aid fanganeba government added tagi amuk government gi purely government oiraneba aikoi khudi makse suk chauna kanamta aikoi malem si pokla khide pikna pokla agana chawra khiba ngaktani khoje he pokla paga khoje oidaba tawchi lairi gaiji doctor oini engineer oini phataba tawni imale bak ningani ningoi adu amatta khangak panate khoje yam chamgra jane aikoi ji sagani thakani khangde ko hek pokla padade khoje yam pange kona singak pane aikoi ji adum upaba ngamde chatpa ngamde luongna taraga lei khoje hek pokla pada madu kari chani kai dongni khangde imaduna ipaduna aigi chinjak to pibi rakana ai gyal la akanda ngasidi ai aphabani phatabani laini pokpada ngaiba sanaudo minute 15 gi matungda mai machinjak thirakkaneba sanbiduna kai dongoi da mangoda machinjak illo aina haijabadi pokpada akhoi mu pangba leiteba adubu miyoiba akhoi chawraba matamda akhoi amuk singba leiteba malemda phawriba khudimok se aikoi gi singmadugi matungda loinamak aikoi na khubam da pashinbal thamganeba punamak se karai dirai ichajing na khoina tamiwa textbook to ya maru goyo sumaina matamduda common textbook tamgadabani manipur da leiba private level leite government level leite school khuding makse masi samana textbook tamgadabani haibase MSF na thamjarambane aina MSF pu atamna haijabanate aikoi mayam gi nawta puthombane madugi matungda ngasi degi sahi 15 swaidadi MSF na mo haireba aikoi lairik ningthina tamsi si masi slogan oina puthok pirameba MSF na puthombe wani ngasi gi manipuri oireba aduna aikoi khudi mangna yamjedraga su aikoi khudi mangna multiply tawsi yum he yobaga nangi nayamba na tonda nangi wajada aikoi lairik ningthina tamsi heba se masuk kana ba slogan lairamdre masida waja phaba yaw leirame textbook yawrame school yawrame environment yawrame punamak yawdun leireba aduna aikoi sa sandongna salma yamje pulap hoiraga sanjabongna san seli aikoi sangumna di pangumsi ai pangi haibala te ko isa singa koida kana gumba kharana koi bu hoiraga puraga sigi school je tamaga phani ne nangona kana ba phangni ne kana ba haibasi knowledge da kana bodi phaba mantik na bagi mong aina
ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯇꯝꯈ꯭ꯔꯦꯗꯅ ꯑꯩꯅ ꯃꯗꯨꯕꯨ ꯑꯩꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯌꯥꯝꯗꯨ ꯏꯖꯨꯀꯦꯁꯟꯒꯤ ꯀꯥꯡꯂꯣꯟꯗꯨꯗ ꯌꯦꯡꯉꯨꯗꯅ ꯑꯩꯈꯣꯏ ꯍꯣꯏꯔꯒ ꯆꯠꯄꯁꯦ ꯁꯜꯂꯨꯞ ꯇꯧꯅ ꯃꯗꯨꯒꯤ ꯑꯄꯪꯕ ꯊꯥꯛꯇꯨꯗꯤ ꯑꯩꯈꯣꯏ ꯇꯧꯒꯨꯝꯁꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯉꯁꯤ ꯇꯝꯒꯗꯧꯔꯤꯁꯦ ꯀꯅꯥꯒꯤꯗꯃꯛꯇꯅꯣ नखोई सोसाइटी से अखोई मतम खर पूरग पुबीबनेब फमीब अखोई सोसाइटी नत्ते अखोई मतम लोइरबनी नखोई दमक्तनेब अखोई पूरीसे नखोईना हयेंग मु सोसाइटी पोरकपद मदुबु याम नुंगाइनबैदमक्तनेब ngasi थेंगनरिब स्ट्रगल म्यामसे थेंगनरिब स्ट्रगल खुदिमकसे नखोई दमक्त थेंगनरिनेब अदु नखोई लाइरिक निंगथीना तमदन लयो नखोई दमक्त कोइना इरमदम ngakani नखोई दमक्त अफबा वजा ngakani नखोई दमक्ता अफबा टेक्स्ट बुक पीगनी है मसीगी स्लोगान सिदा अखोई लाइरिक निंगथीना तमजे से आई इसामकी ओइनदी मसीदगी हेना फजबा गुड एजुकेशन ओइसनु क्वालिटी लोइनमा हाइजेसनु मसीदेन फजबा स्लोगान से थमोइद हट तौबसे आई लेइत्रेन लौजै मसी पुरमक मणिपुर की स्लोगान ओइसनु हाइबसे माई अहानबमक्ता थमजगे अखोई हुजिकसे आई मते अमनि दंग पमजगे ख्वाइदगी कानदुइदी सेकेंड सेशन नुंथिंगी लोइनमक मनुंग मपान फाउना सेना अमम फाक्तो कांदा नकोई लोइनमक मधुबाव फजन ताव मधु नकोई अचौब नॉलेज अमा लाकनी मधुगी कानबदो पुरुग चलु नंगना हयेंग लैपाक ngaklakpada नंगना हयेंग नरमदम सिकी तरकपदा मधुगी सेना मयादो निंगसिंगबो ओइसनु आई याम कानगने खले आई खजितंग पंजगे हौजिकसी मणिपुर सरकार की ओइना प्राइवेट लेबलते गवर्नमेंट लेबलते को छात्र नोइदी अखोई मणिपुर गिनी को नंग तमबमदो प्राइवेट तमी गवर्नमेंट तमी हाबी वानी अदुदी तमभंगी वानी को नंगी कंसेप्ट तुदी मणिपुर गिनी हौजी मणिपुर की पीरिबा कंसेप्ट से हुजिकसी एसएसए रामसाना तारमगनी को मसी ऑल इंडिया की ओइना सुपसनग्रे मसी समग्र शिक्षा अभियान कौग्रे ऑल इंडिया की ओइना कइदोबई कौरिनो हाय मतमदा ngसागी मखादा लेहौरिबा अखोगी प्राइमरी की सेक्शन जे प्राइमरी सेक्शन से क्लास 1 दिन आई फौजी प्राइमरी ने पुन खंगने अदुगी मखादा लेहौबा प्री प्राइमरी से अखोइना दि ममिंग कौरी नर्जरी प्री नर्जरी केजी ने कौरिसे मसी इंडिया गवर्नमेंट की ओइना मणिपुर दसु मसी हपसलाने मरमदि 1 दे होबसे अदु मखादो अखोइना अंगलवादी तंबसी समनद्रेबा आइने लांगनिंगिदि मदु हाइलाइट तौबो नते समनदि अदुनि टेक्स्ट बुक समनदेबदो अंगलवादी ना तमैबा अंगांगिंसे मसी लेदी लेरी खरगै अयामना प्राइवेट स्कूल दबुदी यावरग लेजरे नर्जरी केजी अदगी प्री नर्जरी लेबिदी खरबु फरे अंगलवादी तमैबा अंगांगदो क्लास 1 हे काबा मतमदा अनि सुखजम हे समनद्रे टेक्स्ट बुक से सुखजम हे समनद्रब क्लास 1 दैना 5 6 फाउ लेरिसे 8 फाउ लेरिसे मसी मु 9 10 दौ समनद्रे अंगलवादी की कांगबुदुना सोशल वेलफेयर ना पाइरे 1 to 8 सिदा ACRT ना टेक्स्ट बुक इरग लेरे हुजिक हानजु पाइरमी 9 10 ना बोर्ड ना पाइरे 11 12 ना काउंसिल ना पाइरे टेक्स्ट बुक सी अमगा अमगा रिलेशन लेगेदबदो क्लास 5 ता तमी बंगांगदो 7 लेबो तमी 9 10 दा मदु चनबम खंगद्रेबा 50% बाउ एग्जाम जिदा हंगद्रेबा अदुना वासकनबा याय इसाजिना कोइना 8 फाउना तमीदो 9 10 गिने क्वेश्चन दने हंगबदने याम लेस होइबनी मार्क मरफुदुई मनुंगने हुजिकी मरफु तौरेदन को मरफुदुई मनुंग मार्क मंगा बा हंगमोय अदुगी मदिक गेप से लेरेबा अदुदी 9 10 दा तमीबा सिलेबसो नंगसी 11 12 कारेबा सेदि लॉजिकली उम चखरे 11 12 ददि अमा बाउ समनदरे सिस्टम दुरा अदु ngasiदी परीक्षा जी सिननबा एक्सटर्नल एग्जाम सिननबा हुजिकी अनि खक लेरे महौ जाति याम लेरमी क्लास 5 फाउ की सिनबा मा 2 फाउ की सिनबा मा 8 फाउ की सिनबा मा गवर्नमेंट की थाकता अदु 10 फाउ की सिनबा मा 12 फाउ की सिनबा मा अरेगी मथक से हुजिकी अहुम लेरे 10 की सिनबा मा बोर्ड ऑफ सेकेंडरी एजुकेशन मणिपुर 12 की सिनबा मा आईडी पब्लिक एग्जाम की वानी को काउंसिल ऑफ हायर सेकेंडरी एजुकेशन मणिपुर अरे अवांग में थाकता ग्रेजुएट की सिनबा मा मणिपुर यूनिवर्सिटी ने सेंट्रल यूनिवर्सिटी की ओइरे को अखोई की 12 सिना काउंसिल ओइरे को सिजु 1990 का 2 द लिंखलगा 93 दगी परीक्षा थाबा होबने बोर्ड ऑफ सेकेंडरी ना 1972 द लिंखलगा 1973 दा परीक्षा थाबा होबा सोकसे हापे पे अरोय बदि मानरी सिजु खोंगचलमनी एनीवे सिदा परीक्षा सिन्नबा लैबा अखोई की लैबा यूनिट अनि हुम से मसी याम लिंक अप ओइगदबा
मसिगी लिंकअप से लेतबा मसि काना थुगाइरे टेक्स्ट बुक न थुगाइराबा टेक्स्ट बुक सिना थुगाइराबनिना तंबीरिबो ओजा आइखोजु कांगलोम दो काइने चलेब अदुदगिदी मसिगी कांगलोम जि कानारा दो सातारे अंगांग न खोइदा छात्र न खोइदा दो सातारेबा मसिगी बिट फीडबैक से काय लाकनी ngasi de sahi nimfu gi matungda आइखोइ खंगकनेब नोई sahi 15 कुंददि खंगनी नकोइ नसागी sahi 12 22 से नोइ मास्टर लोयरनी अदवाइदि खंगहौरानी ओ आइने तमुरि बजे समनै समनदे से तंक कया लेगी जे खंगअनेब सिगी मयाम से लेतनबा छात्र ऑर्गेनाइजेशन की मनुंगदा कन्न सचरी मनुंगदा MSF ना आइखोइ लाइरिक निंगथिना तमजे बसे सि मयाम से नकोइ ने इमेजिन नते मित उरगा लेयु आइखोइ ने लाइरिक निंगथिना तमजे जी याउद्रगदि एजुकेशन की अर्थ थोकते आइखोइ ने तमी बसी अर्थ थोकतेबा आइखोइ ने लाइरिक तमी से करिगिनो पैसा फंगबगी वा ngang नतेबा आइगी इसाक इरन तानबा ngakतगी नतेबा आई सोसाइटी से आई पूरकदुइनी हाइबे अचौबो वाखलदुदा आई ngasi लाइक तमगदमने अदुगी लाइक तमबई वाखलों से कानाना पूरकनी अदुगुंबा निंगथीना लाइक तमनबा अफबो वजा संगे अफबो वजा मा हाइबसे अफब छात्र ओइरक्तब मीना कैदौंगैदा अफब वजा ओइबे यारो नोइसे अफब अंगांग ओइरक्तना अफब छात्र ओइरिनेबा अदुना अफब वजा संबदा अफब छात्र संगी छात्र ओइरफम थोई अफब वजा में पाइगदबसे अफब टेक्स्ट बुक संगे अदुना टेक्स्ट बुक से क्वालिटी लई लेते हाइबसे आइखोइदना लेप नतेबा मणिपुर नदि अरोइब नतबरिना आइना पारिबा टेक्स्ट बुक सि मतुंगिना आई नेशन की थाकता आइना करिगुम्बा इंटरव्यू याउदुइनेबा आई क्लास आइसी नेरीदे तमनिंगो नत्रगना आई करागुम्बा सेंट्रल स्कूल लो तमनिंगो नत्रगना इंडिया की वांगबा तमनिंगो अदु इतादि आइना पारुरिबा क्लास आइगी स्टैंडर्ड दुना आई परीक्षा ताबा मतमदा आई परीक्षा दा पाक माई पाकंदेबा अदुननी सैनिक तमगे नवोदया तमगे मपान की लाइरिक तमगे हाइरगदी कोचिंग अमा तोंगाने हेक तौरिसे स्वाइदनी आइखोइ ओजाजिंग फतबा नतेबा सिस्टम दुदा पीरिबा टेक्स्ट बुक दुदा मदुगी थोतो याउदा तौरिने आई याम हाइमनबा थोय नंग लाइक फनसु फजनु नंगोंदा एक्स्ट्रा ट्यूशन हाइतारेने को अदु पीदना नंग नवोदया फावबा सैनिक फावबा ओइरो याम पिकबा अवुबा हाइबे वानी करिगिनो आइखोइगी सिलेबस तुगी अछोइबा गैप तुनेबा इ लाक्सरिदि मसि पुनमकसे लोइ सुमथोखरनी हौजि पाउददि काउंसिल गिदि सुमथोखरे नेशन की थाकता आइखोइ मानबगी पोतु काउंसिल वाया सेकेंडरी गिदि आई हुजि हुजि पाउदि सही अमनिसा सुममगा लेरे बोरब सेकेंडरी गिदि सुमद्रि मांगतुंगी वानते आइखोइना तमिबा ब्लेम तौजबा नसेदे मसी सुमद्रि से आइखोइ लाइरिक निंगथिना तमजे हाबि स्लोगान सिदा सि हान सुमनगदौने मखादा लेदो सुमनगदौने मखागा मथक मयाम से परिंग अमदा सखदबने अदुबु एजुकेशन सेने नाइदबदा यादेबा लोकताक तारिबा तुरें खुदिमक से तत्प लेतना दाम साबदुना मनी तत्प लेते सलका लोकताक तागनेबा अदुबु तुरें कवेबा लोकताक तादबा तुरेलमा आइगी पुखिदा तारमा कांदमु तुओ कांदा अस्वाइदि उंसे खदि मदु तुरेल कौरोएबा सांग नाइना तानबा फ्रोम सकदबने अदुबु एजुकेशन की कांगलोन कौबनेबा थुदोन लुबा नतेदा मसी आइखोइना इसाना सेमजगदबनी आइखोइ गवर्नमेंट गाइगदब नते आइखोइ गवर्नमेंट आइखोइ सेमजगदबनी मखोइ गाइरगदि आइखोइ लोइ मांगनी आई गवर्नमेंट मो ब्लेम तौजबा नसेदे मरमदि करिगिनो मिरोल अमा वालिएबा ngasiगी आइखोइगी पाइरिबा सरकार पाइसे नखोइना पाइरा कांददि ngasi फाउरिबा मयाम अमा लेरेको आइखोइगी MLA मंत्री मंडल मयाम लेजे लोइ सिगिनी मतम लोइ चखिनी नोइ मु लोइ लाकदोइनी आइखोइ हिंग लेदों नतेको हुजिगे सिमी सरकारसे यादिने का गाइ लेदों नतेको लोइ चखिनी मदुगी मिरोन लाको मतमदा मदुगी मिकअप थोकनबा अदुगुम्बा या मणिपुरी ओबा स्लोगान से आइखोइ पुरगा ससी आइना से ममांगदा हाइखिबगुम पिक खरबा नखोइ खरना यामगिद्रबा खोइजे मल्टीप्लाई तौरगाना युम हे यौरकांदा नंगी सर्कल नंगी वजादा नंगी इमा इपादा सुगुम्बा असुक कानबा पोलमा ngasiदी आइखोइ मांगदा उरगा लाए असिगुम्बा मांगदा उरिसे आइखोइ खक्तना आइखोइ अवेयरनेस पियो मथौ ताइ अदुना लोसिनजरकदा ngasi खक आइसादी तौबसिना आइडी सी मतिक याम सादेना लवी असिगुमना स्कूल दा नखोइगुम मयाम अमा लेइबदा अदुगा आइखोइना लेकाइ दा जगा कयादा मसी आइखोइ अवेयरनेस पिबसे याम मथौ ताइ
aduna ngasi ngasi maksidi haudoga madugi proposal ju leiramba yaena khali ngasi sina haudok poraga mathang mathang chathara kana Eikhoi Lairik Ningthina Tamsi sida waja phala kadaba textbook phala kadaba school phala kadaba government school develop tarakadaba private school di hana khara chatna leire adurali ani ji parallel submin daba yadaba se ai sina porakane na khali maramdi nakoi san sampo khoibo uramiko hujibu tektar na khoire support khoiriba sal ani Sangari singe ba salani se wangma mana daba yade ba he wangma mana daba da sangari do satlu yaroi longani poto puro pot haidor kani sumai tawdana government ga private ka se parallel oina satla kanda da afaba education por kane ba adu natrigei di sungoi oiroi Manipura ai yam broadly haijege private ka government ga se tongan tongan ne satna he leira ba sungoi oiroi turengi turban ani je naksan narga wangba manarga tureng gawbe wani amana turban yawda di amana turban le ge tureng kai de ngoi de kawroi haibdi isiendu leira ro aduna Eikhoi sugumba thawro masida kaisu leita ba ibu asu gyamna matik cha khraba marak sida ai wai khradang phongtok na ba thamjaba simak yamna ai punsida lama lama tonsale khanjei adubu mafam matam saba mada ai haining madi yamna lei sidi ngasi di time factor leibanina ai swaida khradang hairaga Eikhoi se lana khangumsi aduga dugi damakta ai laman ton magaluna isa singda ai roi bam tangde hairam ge ko simadi chatna si ko noi di khangamoi ngasi Manipur chatna ba yamna achoba laina amakak yes tagi na kanna na ba laina ko ai haijiram ge ko masi kari dagi haibano da akoi ngasi general secretary na hautuk piram botai simakak panjaram draga dai nuai te tawjabani hauji hauji si board of secondary da mark peli pende oi oi di khra tawri ko masi adum board ki masat ne na koi lei thok pa yade board ki maran oiramo oibam ju thokte akoi mayang ni pura maki lan mane lawsi ai maranu thangjin bana chade ko amatang panjaram ge Eikhoi bu takpi ba tam sakchamara takpi ba tambang tambirakpa amasung tambiba ngambo ja yauri ko ai madu langjan mane lawje ge palam da di yade question lama cheme metric ki oina praman tawsi question number 5 si lale question number 5 si lan badi question number 5 si mark tara pi de mark tara pi ba huji bawdi yauri ko nipan pi yauri ko mark tara pi ba question number 5 si lale banina Eikhoi board of secondary ware amana mayam si examiner mayam si meeting hugre ko si moi huji hugre ko haine amgani Eikhoi se quality da maintain tawde haibadi nate uniformity hoi si ko swaida lan ba hugre ko wa haije adra mang manga lali se question setna lala banina isa ja sigi mang manga je grace mark pire mark tara se loi grace mark phangani nangi phangjari ba mark tu da nang khumam ju tara phangani khumam du ju tara phangani Unluckily, hujiki subject si angang si parikha thage lakodi maming ire roll number ire makok ngawdar wan thadar parikha se thadre sal khreba ma question du pur sa khreba ai miram dre maming roll number dak irame aduma hayeng si ji magi mark si lakko madam ma mark tara phangne ba si justice soibra si sungoi oido question la grace mark pija noi bo hatna pigum je haibedi nate ai na bidi yari ge soidena ba tawsi haibane kayam na injustice soiba pono se adu bo hujik sigi system je tokpadi yaroi aduna no mama nei na si tokpa yaro bide ai khoina soidi bo kok se karai soirege se aduna nei nga sa ye inaw nu pa dom puthokti yadi je hujik angang jina mark si phangba peli pende oi de nei na ri ba nei na baduna maram orega da ngasi di na khoi gi prize phangda ba Sanagi sel hukadabdo ngasi di board of secondary sanagi sel no ta leireba akoi divisioner singdu da topper sing pi ge do prize pi dreba prize phangning bai wanate mimang thoga na koi gat laina lege dabdo masigi pose aina lakcheri di sigi posi kari ma til lama sangabra karama makhani tin corruption gi tin lama sangajala karai degi center tabam degi question center degi board ki mi degi examiner oi degi si kholi badigi si mayam ji til lama sangabra sini adubu ai atamna haibidi ngamoy tinjau mading si palam da yade ba si buni paning tawri sigi tinjau sine nai mayang dong thamage oiram ba yai ai di sigi tinjau sine khale kana gumba angang ama first second third ta ba si mark ama ani den khena de mark ama ani du kadi gumba da kaw badigi tawgen tawdagi madu variance sembadi Semi haibadi na sedi ko sembadi ya
mak amam ko khena wan tare sidai ani khang ne ba si 1 2 3 4 je on thok onjin sidi tau ya bedrete tau gena khalagadi adu araiba process laiba no manai na je tau roina khalagadi sukdo he tau de koi machine makti na te dan ko mi ni da sigi pose karai de la kare ngasai tinjau sina ne ba yamadi hayai de poni si makhak ai haira ga lotion jaram ge angang ama nu irak si yaramadi ai bu ngak piu angang ama manipur gi topper tare ba metric ta hek ta ba ga ta dore khang ba ga karai di khangi ai koi di ngasai coaching center mayam je noi mayam je pulap pulap tam ba gi ma wan ta dore ji khang dum sat le no yam lan di logo nu ko ai di phana ba Eikhoi Lairik Ningthina Tamsi du da masang amu gedra haira mani ko ado ai di wan ta dore ji khang ba gi mayum no wanom ho re ba mana wal hek tarak pa numita lak taran terkun pi re nui de pi ha bana te ko ai skunda tamo nang lak tara kun pi re ne bonal koi gi sana gi medal ma thok ho ni ko lupa lising kul lamuk ta ba ma lekai na lising manga pi ba taru pi ba ta ma yam drabada ma na phangdu lak yang khai di phange ba wan ta ri ba mi si akoi gi wan te ko si thom ba simadi ngak pi u ko adu ai bur di mama mapa sin khale ba aina lak tara khang manga khak question center dagi school dagi center dagi aina kari gumo ko si yeng ba dagi taw ye ha binati ko tawr ge na khalaga di aina lang manga khak thadar raga ai lak yang khai phangaga di sigi tin si jo koi khanji ha bani taw ye ha bi na chade anyway koi khangaga leisi noi na yang aphaba oreksanu na koi na poraka na koi ngasi thamami ba lon je masi oja masa jina haije masin thi de ngang ni chumba yawbu jan do khang pasu oisinu sugum tin se koi myam chang phadok ni si kana na phagani system na phagani Eikhoi Lairik Ningthina Tamsi je hek sibu implement to banga ma ba tin mayam do amat le ro punamak si haijra tin je thank you all Hagachari, Ikai Nazariba, Oja and Tomba, Advisor, All Manipur Recognized Private School Welfare Association Bu. Matanga City, Ikai Kumnabadabatik Charaba, Mingoina Hangacharabada, Yamba, Salam, Akas, President, Desambu, Wafum Karatambina Bagidamagta, Koshinjari. Ngasi yaifaraba February gi tarik 8 thangju numit Manipuri Students Federation MSF na sahi lisang sitna pangtok tuna lagliba Eikhoi Lairik Ningthina Tamsi haiba adugum laba Manipur gi khunai asibu mai masingi lamda mapung phaba human resource human capital mapung phana laiba dugumba khunai ama uhenabagi damakta sangsilagliba wakhalgi oiba nainaba amasung tongan ba campaign mayam adubu ningsing boina ngasisu HRD Academy Ghari sida pangthokbiri ai yam tentak nai concrete oina aingonda faujaba contemporary Manipuri society is the education gi fivam si karmaina yengba yagadage karmaina uba yagadage habadu ai samlapna ai thamjage Eikhoi Lairik Ningthina Tamsi haibane adu taragadi mahiroi amana Lairik Ningthina tamge habi wakalon si khalakpa taragadi ahan bada mangon da kari requirements legadage habi dunia maroi ribs Lairik Ningthina tamningba mahiroi ama government school da tamba mahiroi oi taragadi mangon da huji kari condition kari situation thengnaram gadage habi si mayamna punna mutang nei naminas Lairik Ningthina tamningba mahiroi ama government gi high school amada tamme mama mapana imung manung dugi family dugi senmilon ga sana mongda
government ki privileges mayam piraba facilities mayam piraba adugumba government school da macha si tam laik tamba mai masing tamba thare angang si lai government school da lai mongona textbook free da phange uniform free da phange midday meal pijare tawdabu kupthana yengu matamda angang sida mongona phangam thopu requirements mayam watlaga leram school ki infrastructure ki phibam global change mayam siga comparison tawu matamda comparative study ma tawu matamda lakhot pa sungya mak yadraba adugum laba library science laboratory adu oza masing shutaba masigu mayama sothari ba mayam sina khwang koira kanda magi school je lerame adu taragadi mahiroi mana Lairik Ningthina tamgodori si kamaina no tamdori si habisi swaidi ge koi nei namina ba hosi khunai ji hujik theoretical oiba pota changchin bagi mahutta kitang pragmatic oina hujik government ki mai tamam sangching asina lairiba mong si karmai tawrige ji ko yengmina bam change masi MSF orsu natraga tongan ba student ki organization students organization mayam lairi mayam sina koi pragmatic oina yengbam change pragmatic oina thabak ton thokpam change government school sing infrastructure mong manin tan amta leibam ta yaudre ozagi Satraga Lairiba, Mahiroi Singa Lairiba, ratio do proportional do mong tan leibam ta yaudi. Adagi ayuji haijagiba, tongan mo malem gi honglakliba khongjel mayam siga sanaba mahima singi quality do koi bisik phangnibra hai taragadi madudi lokot pasungya mag yadrabane. Private school da bu oiragasu private school da piriba sel mayam lawrakanda piriba mahi gi quality si matamga sunaribra. Haibisi koi check quality check to midaba mathau tai madai tawduna Lairik Ningthina Tamsi haidana akoina slogan law matamda karigum mahiroi mana Lairik Ningthina tamba pam taragadi magi akoi bata mane yenglakpa matamda Lairik Ningthina tamage haiduna magi achetpa phire amag loina mana magi surrounding da lairiba magi academic atmosphere ji yengpa matamda madu kayam na mapung phana lairabage laitragadi madu akoina students organization akoina natragasu tongan civil society organizations tongan ba senior citizens sing mayam sina legakta pressure tawrakanda sothari ba mayam si karmai tawduna makeup tawsike kamai reveal tawsike akogi nation sigi human resource si amatanga resource ne aduna masi angang sing asina Ningthina tamdana bai damakta akoina karai da kari me kachi kari choi ge je koi punna honamina ba punna achoba campaign ama changchimina ba nongmani ni khaktang observe tawna taba masida kogi academically discourse fazana tawro matungda yam tactical oina angang amana Lairik Ningthina tamu matamna changadoriba logistics mayam se masi mapung phana phangannabagi campaign duma punna tawminasi masini yamna basic oiba karigumba angang amana Lairik mai masing si Ningthina tamge aduna mana khalkpa taragadi maduda koina pigadoriba koina mangonda thengnan-gadoriba maga angang siga mairoi siga Lairik laisu tamba siga ani sigi meeting point si karawai de koina pibi gata ge aduni yamna maru oirisi ngasai board ki matang dasu MSF ki nunggi warol pibi bata amasung mamang da ngangbi gi ba oja sing nasu takpirame bosem gi matang si yamna chawna soiba mark tempering tawba masigum mayam thengnare habasidi mayamna loinamak yanara wafamni aduga lengaki khongthang ama oina masida board ki karmachari oiriba board ki chairman oiriba secretary oiriba controller oiriba makoi khara khaktang lautho kanda maduna solution oigani habadudi madumakti miyam gi thamoida madu yaningoi daba miyam gi wakhalda madu khaktana fulfill oire na khalloi daba maram khakni masigi matang sida mark tempering gi Ektuna, Madui Toduna, Sohangrab, Angang Mamdu, Karina compensate the gay habisisu, Yam as a Wahangamani. Masi Shoire, Shoibasi, Shoiba missing, Shoire Iduna, inquiry committee na, put for Eva, target or even missing, Chikatang Lotopanatana, Angang Sing the Madu Karina compensate the Gamadi, Matung the Masigim, but Todoxi, and one Lactanaba Kari, measures local habadu, Miam Ting the Kanganba, Aduga, inquiry report to na, inquiry committee to the Pira, put for Eva report to su. Karino haibadu chapchana miyang mang da khangan bai bsi
masina khwaidi achum kongthang oigani loina na huji Catholic school sing sida tongan ba khulai paiba larolup singna tongan ba kota ki boro natraga tongan ba agenda ki boro masi thinggenduna hujik leiri school sing sida thingba khaktana tana school sing sida mai masing tamdana wi damakta angang mayam pukhalakadoriba van driver sing sida kihanduna hujik mai masing tamba lakadoriba angang mayam si poroktana ba pot ama khsillaga hujik leiribani masisu angang sing asi Lairik Ningthina taman si haibo itaragadi masisu punna thengnaminabam changi karigi damakta lalolup sing sina makoina pamliba agenda du phangrawi damakta tongan ba weaker section of the society siznarakanda school sing asi paralyzed oina ba non functional oina honore ino haibsi ko yam critical oina yengaga masidu so khogi step lakot pham thoi loina hujik laijiba SSA gi ramsagi oja singgi salary pithok tabagi wafam hujik SSA gi ramsagi oja sing asi loksalle thabak taholle tha nipan mapan hena tolo pithoktre tolo pithok tabna maram orakanda mako hujik laik tabmaga maroi takbiu tambimaga maroi dinu hujik strike toroga khongung changsallaga lairibani hairiba tongan ba challenges mayam sina yoma kanda ngasi ekhoi khunai si leiboi targadi mairoi amana angang amana karmain tawdana Lairik Ningthina tamgadoribano masigumba challenges mayam asi ekhoi punna thengnamino mathau tai government na laingak na tali dagi trek dagi nandharaba adugumba train ama dongna education system asi education gi department asi thami bisi masi athu matamda masi mijeng changa kanda masi hana dagi su education minister mayam hokre mayam masi taksalaga hairaga lakpane adum nachung dabadongna kaya khoijung dabadongna makoini yengu matamda yari badongna education system se Manipur gi education system is streamline tawdraga su yani hojik lai ribu situation ji da condition ji da dum hate tek chalan gi yani ha gi fium da aduga puthorei ba angang myam ji only for the clerical job amagi damakta white color job macha amagi damakta makok tu da karimta critical reasoning thinking karimta yauroi da adugum product akta puthoning bagi mong amada government lai ribu si yam aran mani aduna high ribu challenges society is laiba tongan challenges myam si kunai sida laibiriba tongan ba responsible persons mayam na masi mahiroi loop sing asiga pulla kanda masi thengnaminabam changi masi gumba challenges mayam si lauthokhraba tungda angang ama wakhanda yamna freely aduga yamna purely academic oina magi career ji junction ki habigi Lairik Ningthina tamjage habi wakhal doi phorokadra haina khanjai masi haraga ai tentak pai gi warol si swaita tension jage thank you Thagachari ikai khumnazariba yamba Salam Akas President Democratic Students Alliance of Manipur bu makatarakpa sidi dais ki members singilaktagi wafam kara thambina bagidamagta kausinjari ikai khumnazariba Oza L Kamakhya Kumar Principal ASST Academy bu wafam kara thambina bani singjari Chief guest of Virva, Ramabam Mohendra, Matamamada Egi Satrani, Amna Maramokba Satra Hivani. Ojagi Punang Mohendra. Matang some pam character ng asik osem gi chairman oi ba jada nungai ba yam na pui I wish the Almighty God will lead you in consonance with
the responsibility that you have President Ghari Milan Manipur Students Federation ki President Regidi ibe ma ibe chaubi LAISHRAM yamna khangna bawa mi orame ibe megi father-in-law Eikhoi ga ojao minadiam ngena thabak yam tominagi ba Eikhoi gi school shimak HRD Academy and Thon Grishe Ojana Thon Givani. Adegidi Sri L. Ibutombi Singh JDO John 1 Government of Manipur. Adegidi different students organization gi president Secretary Pambiri Pamayam MSF ki ati functionary Oja Tomba Am Shangna Tamoy the power pulling Amna Habiram Gre Samoja education Yamna Tawai over me money Although nice Ojana Gangi Bopuna Maktaba Yamna nungai ready media puna makpu ain ahan maktada adegi dinung siraba satra satri sing tauri puna makse noi satra satri haure iba Manipur gi future oigadoriba adunga haktani noi gi karamain tauruga noi bu phagadage haisida MSF Kangde, the Sam Kangde, the Shangi, Morgan, Shiori, Adana, Adugini, Munata, the Kotana, but quite Maru or Ibana, Nakoina, Pithi se Masak Kangaga, knowing Lairik Lashudagi, School Lagi Kangani, Te Internet Tagi, Karikadi Kangani, Eduga, Atoiba, Miyamo, or another Honaba. Noi pungna pamoriba Manipur arum ishorna pirakpada amna top na masagi phajabala jarabal lamani adu noina faraga muk phara hantegi honane Manipur phattabalate India da scientists kya Manipuri lai rahe foreign lai rahe Eikhoi ki Dr. Singh Pawi Chandigarh da leripa Dr. Imong Hoy maming leiba nupani Lairik Laishu arta jagoida lei maru na thaido hendona phari bana khoi sana khona bani adana noi punamak ashukuma resamagi jati amagi e cheli abise you should not forget Eastern India dagi Eikhoi ki military da commander in kanonga orak pashe tang raponi Manipur gi Assam nungam oing ampontri general manga India lai bida ani ma Eikhoi ori amade retire tawkre Shiguma Kambu Omani Adana, you should have a feeling of pride. Shock talk Shabagi. Eikhoi Adugumba, E. Cheliba, Shanaba Hare, Adana Haru Drashuyare. Aduna Adugumba, Shock talk Shaba, Wakalama. Quite a Baru in a Koida. Most important. Eikhoi Ngamnina, I can do it.
I can do it haibo wakal se sina aru MSF amna maru eba slogan ama khutta paibirami thank you shuguma kanoma lokhat pibagi chahi 33 sura aruga loina na tanja sida school HRDA bu ngasigi convention asigi venu ina khanuna isa sing ina using na laktana si tauribase school sigi masi am nungai bo poi adana ai thagat pa phongdok chage MSF pu siguma akhang hei myam poraktana kolaktana naina ba Manipur gi mari lena ma pon am naina ba so thank you MSF like that shogi Eikhoi Lairik Ningthina Tamsi slogan simak na takpadi Ningthina Tamdre haibani somewhere something yam shoiri pen apa yam hai gre khokre oja to ban su yam haibirame ojana khuppa mayam ama hairaro karimta matam lona bani aru akhoi India se mase karmain toge of the education in the yam phare yam chaukhal India uje power mo ngare aru yengo 1993 da prithvi ki mi myam sina university myam adegi di larik heba myam na wakal ma khanei ye uje ki post second world war lairiwa world gi equation world gi samaj se change tawre noina khangdan tawni second world war gi mamang le rama prithvi ga adegi di second world war gi matung de lairi basiga angak pata khena khare hana lan pangto ru tawna bini angam ba mana khulai paisalaga lan heta hona bi heta hat pi angang no bi noi gumba mayam se me khong na chien ba khat pa gyan ta ponte awa ba ngak tani but world changed after second world war United Nations la prithvi punamak tasal lamma maga chatpagi barrier thingnare barrier leraktre akhoi nungsina si aidana khana dei saruk ko sports ta competition tausiana Olympic ko already world football cup ko world hockey wo already di mathang Asiad adu karigana mi puna baksha amuktang poraktana unahalagadi nuksina be heli aruga chana be heli chira chana raba karbar nugaina amaga taunadana noi gi hena be su tauno ama su tauno already di Indian masa ama fare America ra thabak tausanu Manipuri masam fare lairi uje Norway da lairi Manipuri scientist aduna puna makse amato oina na ba adegi dia ko same syllabus tausi karale rega lani one single syllabus puna mak chabana na akoi loina phabai do oisi amana amada salaga thabak to ya ba amana amada sale magi contribution anga ma adu pamba khotpa adu gumado som phanayam na oira athing mala raktra mete misame ma pusalaga hoji America ra thabak tawlai kra somana Australia de leri New Zealand de leri mete misa scholarship America na piri prize noi makok mathanga tari bu kholi ba angang sing parikha da 12 ta loire yamna phajana pass tore adegi State XIII khare tamame anuga scholarship America na piri ba Europe na piri ba lanai miyo na piri ba phabu pharadi karigino ni jati bijati se sum khai base sum handore sum amatani haiba wakalama sum porei bashing yam la stage da ko okay Manipur da shu unkhan ri sini okay mi yang da ba khoi karmain to gada ge no
state of my university mayam pullaga political backing toraga oi kaino ma khanne angang 15 plus noi lenga angang sing je pulap chap manaba syllabus chap manaba port of the pukhalap ko phai so that man hayang charaga thabak se anywhere kanaga do thabak ama tawma ngamna nama adna parikha ma sinsi aduka maya mase wakal lenga adagi de ma ki intellectual capacity chap manana porak na bahena adna university Australian university English American already Asia gi lamayam yauraga parikham selle maming pisa kawi PISA program for international students association habra kenom ko woni ado India yaw yati 1993 the yaw de alagi de India khangi tung halli India akhoi angang thing yaw ya ki ro ye no yango India gi intellectual thak se university chani gi manung da akhoi gi amat pau yaudri bani prithvi gi first 200 university local lakpada India gi ama bhawni yaude Mumbai gi IIT ra kaino ama cham yang khai subada amuk tang yaw hai adana akhoi gi isagi kaino si khoi khang se aba 19 chahi ahum gi to ba chahi khuding gi to bangam de parikha to 1993 yaudre 1996 yaudre adagi 1999 da India yawi loina China yawi Singapore yawi nasagi university chani de yaudi hari to Thailand di yauri ni mo Thailand ni first 10 university ki manunga yauri banishe Thailand ga she koina maming yam kana ta ba khot pa du lai la shu ya na power balam ni ga di khan pon te karbar gi kari gi tourist safam mamane khalli bani but Lairik la shu di yango university tarai manung yauri bani India na chani gi manung da yaudri banish ar India yaure Singapore yaure Thai moi myam se loi yaure India ga loi na parka haidor leba humudra mari yawi aluga India na humudra hundoi tabai wanish 73rd India matung na kana legi hai bada Kazakhstan ma Kazakhstan je boxing thina ba kambu ni ai se Olympic ta yam phai ai sim de khangi aruga ko ki thabak ta laila shu hai bada yana prithvi da scientist sham na pi ra ba aduga ma la shu I ba khot pa aduga le ba am di natte ma se ala masagi nungai je pale ba mane ko India doctor thamba chalim ni Kazakhstan daga bade India se arika na mukul education minister se kare mukul kano do mano ori wadhabani ne India se Tamil Nadu ga Haryana ga angang sing Himachal Pradesh saba mokoina khwaidagi Manipur India ge angang sing dagi khwaidagi smart oi ba angang sing ni and moi yam thai ojana haining ibna India ki education standard huju phau yaudri baruragi de India huju phau ba parkha yaw ado China na first time yauraga Singapore first 10 ge manungda yawi ate America England France Germany Australia New Zealand bona akong mathang changre akhoi gi lari te soi ri se madi mathum da yam kan na ina gre research am to na gre dunia ana aruga akang ai me ano puthorpa pot amadi kari no akhoi na laik tambiri ne tambiri bse akhoi gi school noi tambi bse da ojana tawri che kedauri no chimpha pohan ba aranga sagi original thinking se problem am pure ga nang masi solve to no pi bese mana thangadri ba problem madu het thengna bada madu ma question hang ko ta ngamdre ko
ꯑꯩꯈꯣꯏꯅꯦ ꯃꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯃꯥꯒꯤ ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯌꯥꯎ ꯉꯝꯃꯅꯤ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯅꯤꯡꯖꯪ ꯃꯥꯡꯖꯪꯗꯅ ꯂꯩꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇꯁꯨ ꯇꯧꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯊꯤꯔꯤꯕꯅꯤ ꯅꯩꯗ ꯑꯣꯖꯥ ꯇꯣꯝꯕ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯀ꯭ꯋꯦꯁꯟ ꯁꯦꯠꯇꯤꯡꯗꯒꯤ ꯌꯦꯡꯕꯗꯒꯤ ꯈꯣꯠꯄꯗꯒꯤ ꯑꯃꯗꯒꯤ ꯄꯨꯝꯅꯃꯛꯁꯤꯗ ꯀꯩꯅꯣꯝ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯑꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯁꯨꯝ ꯊꯥꯗꯣꯛꯇꯅ ꯂꯩꯔꯕꯗꯤ ꯀꯔꯤꯅ ꯇꯧꯗꯧꯔꯤꯁꯦ ꯍꯥꯏꯅ ꯑꯗꯒꯤꯗꯤ ꯁꯥꯁꯣꯟꯗ ꯌꯦꯡꯕꯤꯌꯨ ꯀꯔꯤ ꯔꯨꯜꯕꯨ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯅ ꯆꯂꯥꯏꯔꯤꯒꯦꯕ ꯇ꯭ꯔꯥꯟꯁꯐꯔ ꯅꯤꯌꯣꯝꯗ ꯆꯂꯥꯏꯕ꯭ꯔꯥ ꯇꯣꯝꯕ ꯌꯥꯕꯤꯅꯤꯡꯒꯅꯤ ꯄꯣꯂꯤꯁꯤ ꯑꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯉꯝꯕꯗ ꯅꯞꯄꯨꯔꯒ ꯂꯣꯏꯔꯦ ꯃꯥ ꯂꯦꯡꯉꯔꯣꯏ ꯃꯥ ꯆꯍꯤ ꯀꯥꯗ꯭ꯔꯁꯨ ꯂꯦꯡꯗ꯭ꯔꯦ ꯑꯉꯥꯡ ꯃꯌꯥꯝꯅ ꯏꯁꯤꯡ ꯈꯧꯔꯥꯡꯗꯅ ꯍꯥꯍꯥꯀꯥꯔ ꯂꯥꯎ ꯂꯩꯅꯤ ꯁꯣꯝꯗꯅ ꯃꯁꯥꯅ ꯑꯣꯖꯥ ꯑꯣꯏꯕꯗ ꯅꯨꯡꯉꯥꯏꯖꯕ ꯑꯉꯥꯡꯁꯤꯡ ꯃꯥꯅ ꯇꯥꯛꯆꯔꯒ ꯃꯌꯨꯝ ꯃꯅꯥ ꯈꯔ ꯂꯪꯈꯠꯂꯛꯄꯗ ꯎꯔꯒ ꯍꯔꯥꯎꯖꯕ ꯑꯣꯖꯥ ꯈꯔ ꯅꯠꯇꯅ ꯈꯟꯕ ꯃꯇꯝꯗꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯤ ꯈꯟꯕꯤꯗꯦꯗꯣ ꯑꯁꯤꯅ ꯕꯦꯁꯤꯛ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯁꯣꯏꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯒꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯑꯇꯩ ꯃꯐꯝꯅ ꯌꯥꯝꯅ ꯐꯔꯤ ꯑꯁꯥꯝ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ मोई ट्रांसफर पॉलिसी कायबे यादे त्रिपुरा कायबे यादे मोईगिदी नियम मयाम से कॉलेज हारगा कॉटन कॉलेज मोईना गवर्नमेंट कॉलेज जाम थमदे करिगिनो आइनी गवर्नमेंट स्कूल चलाइबा कॉलेज चलाइबा स्कूल चलाइबा योगदे कॉटन कॉलेज गवर्नमेंट गिनी नो ट्रांसफर मोई ट्रांसफर अमत तौदे अरे मोई प्रिंसिपल दो ऑल इन ऑल नी कनाम तो खुद थिंजन जाती कनाम तो ओजा ट्रांसफर लेते अदु लेते अदु लेते अदु लेते सुमायना ऑटोनॉमी मयाम अम पीबे दरकार हो स्कूल स्कूल दा डाई फिक्स तौरो नंगंग पास तो होना कमद्रबा नहीं ओजा सिंह लाइक तो उधरे ने लाइक ने कोई किसी इसी तरह लोग ने एक्सेप्ट तो वे एवरीवन जो नियम ने इन लोरे हापने ए ने सत्रे बी ने सिने थोड़ा लोरे हायंग तो लोग कर ये ने लोरे सिगुमा सिलेबस नहीं खरे लेरगदी एनसीईआरटी की सिलेबस पुलो ने तौरनी एनसीईआरटी ने अमु अमेरिका दगी आड़े यूरोप दगी करी करी तौरी मैम दो अमु करीगनो मोदी रिसर्च लेप लेते मखोई की ओजागा कोई ओजागा याम थीन खेने करे particularly in Canada अंगांग ओरिंगेंगी से 15 भाव से अच्छा अंगक पता मोई गिदी अंगांग हम हाइट्रे मयुम सकलु अंगांग याम पोंते कोई सुमायना स्कूल मम क्लास मम दा मदुना कोई मीठी में साइ कोई से कोई ब्रेन लेतबदी लेतब लोइना मत फरिए कोई से सानबद फै आर्ट्स फै अंक फै साइंस फै फिजिक्स फै फतब अमते यौते अडगिदी फै थौनासु फरिमनि आ खबर पाखिबद याम नुगायब मना शक्माइदगी नुपा कदोम देनो ब्रिटिश आर्मी दा मासे याव लेरम ऐना हेमा इंडियन मान करमायना ब्रिटिश आर्मी दा याव गारी नो इसम मिंगोंदा अखंग अहि दा सम हंगी अदो याए ब्रिटिश की और अफगानिस्तान की लांदा मोई मुझे के मेथे मिसाशी यावना मोई कांगू अमगा असोंगे कांगू का हाइगत्र नोंगे कापनबा मैते मसासेना मरदगी चिंगदोन सिदा काखलगा माय नोंगे अफबम पारगा माना तौबसिदा ब्रिटिश मागी मरु मपा मागी लामी मयाम से नाथोरक्तन चीन मंगमबगी
ꯃꯣꯏ ꯁꯤꯔꯗꯕꯅꯤ ꯑꯗꯨ ꯃꯥꯅ ꯃꯥ ꯃꯊ꯭ꯋꯥꯏ ꯊꯥꯗꯣꯛꯄ ꯀꯤꯕ ꯈꯪꯗꯕꯉꯩ ꯃꯐꯝ ꯑꯃꯗ ꯌꯦꯡꯉꯒ ꯃꯥꯅ ꯅꯣꯡꯃꯩꯁꯦ ꯀꯥꯞꯊꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯌꯥꯝꯁꯦ ꯅꯥꯟꯊꯣꯔꯛꯑ ꯆꯦꯜꯂꯛꯄ ꯉꯝꯕꯒꯤ ꯊꯋꯥꯏ ꯀꯌꯥ ꯃꯔꯨꯝ ꯀꯜꯂꯛꯑꯦ ꯃꯗꯨꯒꯤ ꯃꯥꯁꯦ ꯃꯈꯣꯏꯅ ꯔꯤꯀꯣꯃꯦꯟ ꯇꯧꯔꯦ ꯑꯗꯨꯒ ꯆꯥꯎꯔꯕ ꯃꯅꯥ ꯑꯃ ꯄꯤꯔꯒ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯌꯥꯅꯣ ꯂꯥꯛꯈ ꯀꯩꯅꯣ ꯄꯤꯔꯦ ꯑꯗꯨ ꯃꯥꯅ ꯑꯩ ꯑꯁꯤꯒꯤ ꯂꯨꯄꯥ ꯂꯥꯛ ꯀꯌꯥꯅꯣ ꯑꯗꯨꯃ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯇꯧꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯒꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯀꯠꯊꯔꯝꯒꯦꯒ ꯍꯥꯏꯅꯒ ꯈꯕꯔꯗ ꯌꯥꯎꯈꯤꯌꯦ ꯁꯤ ꯀꯨꯏꯗ꯭ꯔꯤꯕ ꯋꯥꯅꯤ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤꯕꯅꯦ ꯅꯨꯄꯥꯁꯦ ꯑꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯅ ꯑꯉꯥꯡꯁꯤꯡ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯅ ꯅꯣꯏꯅ ꯁꯥꯕꯨ ꯌꯥꯝꯅ ꯊꯥꯖꯧ 1 2 3 ꯇꯥꯕꯅꯁꯨ ꯄꯨꯡꯂꯣꯏ ꯀꯩꯅꯣ ꯂꯠꯇꯦ ꯑꯔꯣꯏꯕꯤ ꯂꯠꯇꯦ ꯅꯁꯥ ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯁ ꯌꯥꯝ ꯂꯩꯒꯗꯕꯅꯤ ꯑꯩ ꯉꯝꯅꯤ ꯍꯥꯏꯁꯦ ꯈꯟꯒꯗꯕꯅꯤ ꯑꯃꯦꯔꯤꯀꯥꯟ ꯃꯆꯥ ꯑꯃꯠꯇꯅ ꯄꯔꯤꯈꯥ ꯇꯧꯕ ꯃꯇꯝꯗ ꯑꯣꯖꯥ ꯌꯥꯎꯗꯦ ꯃꯣꯏꯗꯤ ꯆꯦ ꯄꯤꯔꯝꯃꯦꯗꯅ ꯏꯚꯟ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯒꯥꯔꯤ ꯎꯒꯤ ꯃꯃꯤꯡ ꯑꯗꯣ ꯇꯦꯕꯜ ꯃꯊꯛꯇ ꯊꯣꯛ ꯊꯅꯝꯃꯦ ꯀꯨꯞꯁꯜꯂ ꯊꯅꯝꯃꯦ ꯑꯟꯁꯔꯁꯦ ꯎꯁꯥꯅꯦ ꯁꯦ 이래나 이래나 호래는 와다나 보자다나 아르가 제 아무나 구슬라 타나메 아르가 오자나 생각드나 yenggani haibagi kari guard togani haibagi wakal leite makoida karigeno aidina angang amattana singe hairoi karigeno aidina moi khallibani aina bu sinbra aina parikha pass tobu maundagi yengaga mengondagi lauraga singadra yana bo I am Aishu ainina Aishu nupam chamani Aishu nupim chamani Karigi mi onagi no jarudage Haiba wakaladuni moina tambiri washe Adona
Hagachari Ikakum Nazariba Osa L. Kamakya Kumar, Principal HRD Academy. Matanga City Ikakum Navada Matikjaraba Mingwan Hagacharabada Osa Eikhoi LAISHRAM Senior Research Officer, Department of Education, KHUMAN of Manipur, Wahogra Thabira Vanishinjari. Respected Chief Guest of today's function, Sri Lamabam Mahendra Singh, Chairman, Council of Higher Secondary Education, President of today's program, Ngarianbam Milan, President of the Manipur Student Federation, special invitee, Sri Oja Kamakya Kumar, Principal of HRD Academy, Sri L. Ibotombi, AI of JTO Zone 1, teachers, students, Manipur Students Federation gi Chininaw Singh, aduga invitees, aduga baton phangdana lakpa, pumna makpu, aihak na ahanba maktada khurumjari, ngasi MSF ki 13th anniversary of the launching of Eikhoi Lairik Ningthina Tamsi, haiba academic awareness campaign si yamna maru oiba hujiki matamda yamna maru oiba masung tawdaba yadraba campaign ne haina aina haijaningi education ngasai mamang da ngangbi hirba speaker sing na education government ki pain daba mayam phongdok pikre aduga akoi government ki side gi su akoi na angamba kaino khongthang mayam anoba di lairik tamalasi haiba khongthang ama lokhachari adagi kui dana khoi chief minister na tauraga school phagat hansi haiba program ama su khoi thani hum sida hujik lokhat naba taujari adu Eikhoi Lairik Ningthina Tamsi haiba ai general oina ngangjarage Lairik Ningthina Tamsi education haibasi akhoi gi prithvi da phawraba Nelson kainona haibi ramendelana education is the most powerful weapon which we can change the world. Education haibasi na khoi da kwa lairaba lehende anaba lehende adagi prithvi da shanti porakpada education sina akhoi na khulai oina sizine ado education se khoi punna different organization dagi punna semgat ni punna pullaga ko tongminaraga di akhoi phajana lairik tamhansi haibagi slogan haigadra kaino se mapung phana tawgani haina khanjai akhoi ngasai su speaker ma'am haire khoi gi oja Kamakya Kumar na so haibi gre khoi hujikan gi system of education sida lairik tambagi kaino sida ai hak si counselor oina changjarak bani department sida ko angang singi counseling kari kra to wasu khoi government school ja chache aina sum ai gi kaino da ujarak bada angang sing ja hujikan gi lairik khutam je mugging up to ba haki kaino pekhagi loisanna ba khoi gi loisan khina ba makra phangna ba pa ba creative kaino se thinking se leitaba tuition mayam tawraga creative thinking gi khanna bagi matam se leitaba adagi analytical thinking gi koi logic ki kaino se leitaba dauna ui ena khanjaba da ko matam leitaba na su ore bia school halak baga tuition char ka dawade class ta su kaino sina burden mayam sina su oiram gani khali ado Lairik Ningthina Tamsi haragadi just mark phang basida nataba mathang da school aphabam da admission phangnaba mark phang basida nataba all round development id sports ta khangde extracurricular activities ta khangde magi creative thinking adagi hangsai haigi ba analytical thinking singse masi punna punchalaga tawragadi education gi kaino se atha se chumgani na khanjai akhoi na sumaina su
अखंग अहिसिंगना हाइबिरमे चाइनीज प्रोवर्ब अमा ले अखोइना चाही अमगी प्लान तौगे हारदी यू सो राइस चेंग थाओ चाही तरागी डिकेट अमगी प्लान तौ हारदी अखोइना यू प्लांट ट्रीज अदुगा लाइफ टाइम पुंसी चुपगी प्लान तौगे हारदी एजुकेशन से हम दरकार होय अदुना आई ngसाइगी कोई स्पीकर सिंगना हाइबिरंबा बोर्ड की लाइरिक की कैनोगी मधुदा पेन दब खोतब मैम द कोई चीफ गेस्ट ने क्लैरिफिकेशन तौबिरकनी मागी वारोलदा अइहाकना जस्ट हाइनिंग बदी MSF ना Eikhoi Lairik Ningthina Tamsi हाइबे स्लोगन से अखोई एजुकेशन साइड तगी अखोई फुल सपोर्ट तौजगनी अतै अतै ऑर्गेनाइजेशन सु मसीगी अवेयरनेस कैंपेन सिदा मपुंग फाना सक्सेसफुल होइना तौनबगिदमक्ता पुमनमंगना सरुक याबियु हाइबे वहाई से हाइजरगा मतंग से लोइसनजर Thakachari Kaikhum Nazaribi Oza Ibechawi Laishram Senior Research Officer Mathangasidi Ikaikum Dabadamatik Charaba Mingoin Hangacharabada Oja L Ibotomi Singh AI Patsoibu Wafam Karatambina Banishinjari Tarahum Doisuba anniversary of launching of Eikhoi Lairik Ningthina Tamsi haiba MSF ki asugumlaba yamna phajakraba slogan asiga mari leinana pangthokliba ngasigi thoram asigi dais delengsin biriba chief guest ki phampham lang delengsin biriba mingoina panjarabada lamabam Mahendra Singh Chairman Kosem Bu Ikai Kumdabu Chari Loinana President di Pampam Langda Lengsen Biriba Ngarangbam Milan President Manipuri Student Federation Busikai Kumdabu Chari Loinana Guest of Honor ki Pampam Langda Lengsen Biribe Ibesawi LAISHRAM Senior Research Officer Department of Education as Government of Manipur Busu Ikai Kumdabu Uchari Loinana special invitees Gi Pampam Lang the Lengsen Biriba Kwagi Waza Sir L Kamikya Kumar Principal ISRD Academy Ghari Busu Aina Ikai Kumdabu Uchari Loinana Mang the Lengsen Biriba Kwagi Tongan ba ahal laman sing tongan ba organization gi losing poden sing loinana satra gi sangstan sing gi losing ba sing amade media gi lengbirekli ba iselinau sing loinana ngasi gi tungi yumbi erekador ba satra satri sing busu inai kai khumna buchari ngasi gi asugum laba Eikhoi MSF ki yamna phajakraba Tarahum Doisuba Eikhoi launching program Eikhoi Lairik Ningthina Tamsi haiba sugumlaba slogan asi Eikhoi hek tabada thamoida Eikhoi yamna haibadi nungnangba loinana Eikhoi gi ngasigi tungi yumbirel orekadorba Satra Satri Singh Sigi Damakta Eikoina Hingliba Punsi Sida Eikoi Hojik Sahi Am Selaglabani Miyai Chan Selaglabani Kari Karam Bai Koisu Torambaya Bage Haiba Wakalolodu Hecta Puninda Pohanba Karigumba Karadang Oerbasu Ekoisu Torangene Haina Kanba Adugum Laba Yam the Itil Pokpa Adugum Laba Adi Slograni Masida Government Maika de Lazaruba Employee Yamawaina Infant West John 1 Kwayatong the Ladiba Sigi Mihuta Mawaina Ekoisu Kramasari Moina
मसिदा करी तौबा याबगे हाइबा माइकई कयादा सरुक याजनबगिदमक्ता अखोइसु ngasiदगी हाइदि ममांगदगिसु तौदना लाई अदुबो अमुके हेना असेट पथाजबा अमग लोइनना अखोइगी मणिपुरदा लरिबा छात्र छात्री सिंग असिना मखोइना तुंगी युम्बिरेन पुंसिदा अखोइगी तोंगान तोंगानबा हाइदि लाइक तमबदा नतना असे अखोइना वाफम अमतंग निंसिंगलुरबदा अखोइगी मणिपुर असि स्पोर्ट की पावर हाउस नि हाइदनि मियामना दुम ngangnare tanare sport ki power house ta natana mamang da mang wa ngang bi ki ba bakta sing na su tongan tongan ba wafam kyamarum thambi khare madudi karigi no hebo manipur se picture ba su mi ne henjen ba yade tongan tongan ba field da tongan ba mai kai da ekhoina tawba ya ba kaya utna ekhoi gi ngasi gi naharol sing asina ekhoi gi bharat ki manung da natraga tongan ba bharat ki wang ba da मखोइना तौब ngamba sakti ado utuna aso asoba phampai duna leiri makok thongba singi wari khoina nupi singi tai nupi singi haidi nupi masa sing satra oirambadagi makhoina taupa ngamba nupa masa singi asugumlaba itihas ta natana ekhoina hauji su nakong da phong sa na ta duna leiriba sida aina satra satri sing sida haijening badi karigino haibabu nakhoisu tungi yumbiren oigadoribani aduna khoina lairik tamba sida thawai yaun honadna lairik tamba asina habadi ai lairik tal yauriba pot adubu simpha purga khangba nataba aina hayeng lairik sit tamlaga tongan no filda natre hairagana aina hayeng punsigi hingnabagi takakta masina mafam jana sena nabagi damakta aikhoisu pungning leitana wakhalon Tana Ningthina Tamsi parikha pass taunabagi damakta tamba nate how to pass the examination haibo wakhalon se toaga hayeng khoisu mi amani manipur gi dagi lakwa mi amo oiregasu bharati mafam dadana tana atopa mapani leiba singdasu maitai masa amagi asengba gundo khoisu utpangamnaba hona haningi maramdi ekhoi office ki maikai dagisu अखोइना गो टू विलेज दे हक सरुक यामरुक याजगरे इम्फाल वेस्ट केंद्र तराहुम दोय लई जेडियो खोयाथोंग की मखादा अर्बान द मंगा लई रूरल द मरी लई गो टू विलेज दा अखोइना नो साइड लेफ्ट बिहाइंड हाइदना तोंगान बा सरकार की माइकई दगी लाइक तमदबा अंगांग अमत्त लहलरोसी हाइब प्रोग्राम पुथोक्तना लाइक तमहोगदबा सिंगी सर्वे तौजै अदुगा अखोइना तंबा याब मी सिंगबसु हेक यारिब मखैजी तमनखरे अदुब लाइबक थिबना खरमदी अखोइगी फाइनेंशियल साउंड दि मतंग ओइदबा फैमिली दुदा ममा मपासु लैखिदबा मखोइ बखोइना तमहनबदी होनबा अदुब ngसागी मखोइगी इ गवर्नमेंट दि माइकैदगिना सही सी खर तेन थमकपा 19 द लोइरे हेन क्लास 10 11 12 तमगजबे ड्रॉप आउट सिंग तमहनबो होनरकपा अदुब करमाइन तवि पीब सही न 19 खक्तो ओइखिबा अदुगा लाइबक थिबदी सोमदा आंगांग सिंग अदुना करमाइन तोरमुगे हाइबबो इमुंग मनुंगी पोलुम द मोइना पुदुना लेहौबा ममा मपा लेगिदबा याहौबा मोइना ड्रॉप आउट तौरगसु मेट्रिक त मोइ चाहि 35 नि 35 दुदा मखोइ तम्मे अदुगा मुक लाइबक थिबदगी इमुंग मनुंगी फिबम चादबदगी लाइक तमददना लाइबसि चाहि अमनि हेते हेंजल लंबा अदु पीब चाहि दुगा चानदबा अदु सरकार न अदुम लबा मतम ममदी पिसलकपनिना अखोइना मधु खरा मखैदी निंब थुंगनबा ngangkhide अदुबो यारिबो मखैदी अखोइना सरकार की माइकैदगी ओइना छात्रसिंग से मतौ करमदा करी तौरगा करमाइना फागदगे हाइबा अखोइगी जेडियो जोन 1 न फुजरिबा अखोइगी इ एलिमेंटरी की थाकतगी हौरे हायरगा हायर सेकेंडरी भावगी थाक असि भावदा अखोइन हेक ngamba मखै होनजकी अदुगा सर्व शिक्षा अभियान अदगी राष्ट्रीय माध्यमिक शिक्षा तोंगान बा मसिगी सरुक सिंगदसु अखोइना हेक यारिबो मखै हाबिदि ममा मपा सिंगना फजना अखोइगी अंगांग सिंग लाइरिक तमहलिबा सिंग से असि नतबा लेहौरिबा सिंग असिबसु पुखतना अखोइना तोंगान बा फिल कयादा हाबिदि मणिपुर दा लैबा छात्र सिंग से लाइरिक तमदबा अमत्त लहलरोइ सि हाबिगी पांदमदु थमदना अखोइना होनजरखी अदुबु हुजिक अखोइगी छात्रगी संस्थान सिनगसिना खुनसमददना पाइखट परिबा प्रोग्राम असिदा अखोइ थवाय हौसांग याउना
सरकार की तरफ तगी एकोइन ngam मखै एकोइन तौब याबा करी लेबगे हाइबदु डिपार्टमेंट दा आइना हन्थरगा एकोइ की जेटियो मैदाम का खना जरे हरगा एकोइन तौब याबा कै एकोइसु अंगम मतेंग पांगजगे अदुबु ngasi gi thoram si kitang theng ki bagal loina wakta sing su yambanina wa ngang basi yambanina ehak makha tajararoi maramdi mi sing se khara khara loina wana re aduba khoina tobo yaba mateng akhoi gi department ni taraf tagi akhoi asuma satri sangstan sing hek paikal iba asum level program ase akhoi su yauksin duna manipur haiba se afawa haibadi state ama oiba aduga loina yam na maming satpa ngasi gi hawal ali bas hatra sing na su akhoi isa isu sing asin su lairik tamba matamda akhoi haibadi simpha puraga certificate ki khakta khallaga tamba nataba adumba khongjang ama sanction na ba haibaga loina matang as tension jarge thank you Thagachari ikai khumna zariba oza L Ibotombi Singh AI Patsoibu Mathang asidi ngasigi asigum laba thoram asigi chief guest ki pamam lang dalinshin biriba ikai khumna zariba oza Lamabam Mahendra Singh Chairman Koshembu wafam khara thambina bani sing jari Good afternoon everybody. So ikai khumna zariba lagi guru tambirak pa oza L Kamika Kumar principal HRD Academy ngasige president ki pampam dang election biriba aginaw ngarian Milan president Manipuri Students Federation ayitani bechawi and L Ibotombi. And along with this, the noted social activist, Oza Tomba, Agimaruf, LAISHRAM JANABIR, Aginau Udoy, and many others. And special invitees in today's function, Eikhoi Lairik Ningthina Tamsi, and my beloved students, and print media, brothers and sisters, punamaki mapamda nolukpaganoinana ikai kumlabu uchari. Ngasige timsi ay gozana sutak pigre Eikhoi Lairik Ningthina Tamsi haibasi nunggoibe waroldi Lairik ti tamdi tamli adubu Ningthina Haiba wahi shiga loinana Ningthina tamdre haibani Ijasa inausa noi koi chat laga phajakraba thim sigi nakoi da piga doriba put for thought ya turning nanabani noi fanabani and what would be the do's and don'ts haiba dugi maramda nakoi ki future career gi piriba adugumba academician singna adigi social leader singna the koi ki damata kala kari soi kidagi haiba the waziri ba students leaders kaya maromna sigumba the gigantic task sama local leharaga the future of Manipur in the field of education kari ohen sige haiba duni aduna na koina koicha chatana amada koirang langdana leibase akoida that what should I say the food for thought what actually phongdokning ba kaya se phongdokning da buya holli na koigi tawriba movement duna madu tawbigano so learning I would say at the very outset I would talk to you first you should have that enthusiasm to learn apart from the whatsoever infrastructure, whatsoever your parents, students, your parents' institute,
and Punamaktu effort over Ngambam Sungam Punamaktu talk to Eraka. Lakoi the enthusiasm to learn Hyperpotumahana culture to. That's the primary concern. Madulai Gadabani. Aikoina how give Matamga Sangdam Nabi of Nate Tamningba, Kangningba, Hainingba to the Adum Haibani, Adubu, which is modern systems is that. Aikoina Adu Laitre, Ada Wali, sit a smart board laite, high river possessing Jiwali, Sina Siri Yode, Ada Yode, Haibana Sing Bakayamada, Taizil Heraga. I get told we told the Ginatera, Chapa to the Yam, Fatabo Gani. Eikhoi Shana self motivation to the Heraga, Kangningiba, Hainingiba, Tamningiba, Punamakto. Naginagi institutions sing to get Oza sing Aduda, Tamoy sing Hangbada, Oza Matana, Matamoy the low layer Tala with the Vimaram Lite, Nakui enthusiasm to learn have the Hana motivato, self motivato, culture to. Adugana Panging Pandam, the Sweden Fangani. I am very much confident that Apabam Angang Hibase, Magi Tambagi Mapamatam later, Aduna Kanging Bahining with the Madam Pangbangani. Aduga, I quickly the Ladybird, environments in a Kamaitawi, parents singi, Batang the Sway Karigumakratang Tamjage, I quickly say, using a sinner class 10 pastor over Matunga. ID motorcycle lay dragadi school car ID su Ghari sian dragadi school car ID su mobile pai dragadi school car hai bada sing bagi complain mayam ase mapa oriba mama oriba singna macha nung siba kaubani na hek pi masina makoi academic ki adugumba lambi du da focus tawdagi khajik digression tawlana ba adugum machak ama ohenda basunate Masi Eikhoi Kudingmak Mina Kongna Unarabangakani, Kanagumba, Laibak Tiba Tudo Kayama Tokre, Macha Singulupa Lak, and the people motorcycle Piraga, school car, Laga Halakpada, Laibak Tiba Degi, accident Tokana Laki the Bakayasu, Saki the Banate, Sigumakayasi, Eikhoi, section Base, Yamna Tangai for the Bani Masigumba Tungdan Waita, Ningai Oiba. Torok Payaba Kaya Legisu, Ipaima, or Bidibasingna, Karakra, 600 ningi. Adukalonana Nasiki Pochi, Yamna Nikizaba, Yamna Kuitus Ishas this the Yamna had to participate of the Ningba, Adugum Batim Mamani, Shida, Eikhoi Laijeriba. Whatever resource available at your finger ends. But we have to use the maximum, whatever little available at your fingertips, but the maximum use to the maximum excellency, blame to blame to Pochimedi Yamla housing I was Sangasabada. I want to know about Paujari was a Karimatangano. Handak syllabus 11-12 changed the way. Parents Kayadigi, Satra Kayadigi, Oza Kayadigi, Nungai ba, Adugumba, Pau Pibire. Aduga, especially Aina Oza Karakak, especially Kauraga. How do you find the contents of the new syllabus? Whether would it be useful to the career of the students? And how do you find the textbook in your classroom teaching and learning? Hangba matamda, moy yam pazal kumay. Masi all India ki oiba competitive examination kaya da. Yam lakana bo oigani. Adubo. Ozasing that yam texting oiba. Adugumba textbook amo ina toy. Adu dinoy classroom da tambiro na. Kari ki tambide. Madu tambi taragadi. I should not mention the names of those teachers. Adu tambi ba taragadi. Makoi ki livelihood che phangaroi hai. Kari.
tuition tamagi oza laroi. What a reply. Then aina kumgi, your career is now doomed. Your institution is likely to be closed after this academic session. I kange aduna akhoi oja khuding magna with extra interest amaga loinena with a certain commitment huna bi bang khaksang huna ra kandu da angang singdu da mamita magi tamoida magi makokta posi lesson si senior si mental eye du da changbangam na ba adugumba teaching and learning process am khaksangi adugumba activity kharadu tawragadi angang singsidagi su sigumba enthusiasm si akoina moibu motivate tawiba sangi tamhanding ba sangi. Then in spite of many ills behind me, I tamuida I kokta yauriba whatever knowledge we have to inject to our little students. Masima ai ojasing da appeal tawjage. And not only this, waru bi adre isin kajikta taksage. Very sorry. And at the same time, I quit the housing, the burning topics so far being discussed at different places is that I quit means council the pilt of the Oza Singh in particular. Oza kuding maksi Eikhoi question semba haitaba yadre. Oza kuding maksi evaluation tawbasi maram sana ningthijana tawbasi haitaba yadre. Then Oza kuding maksi whatever pedagogy tools and techniques of are used by the council masi khangandaba yadre. Haibagi rationales na Handak haukiba October ki maridagi all Manipur ki oina housing Manipur's higher secondary school 203 le riba higher secondary school ki oza sing si October ki tarik maridagi haureraga thabaga makai chupna center taraga manga Haidok Leheraga, Oza Kudumaxi training ama pijabani. Training do paper setting and evaluation and making aware of tools and the techniques offered used by the council. High river workshop si Oza Singi Maraktagi, Haurakpada, Haudringi Mamanga. Resistance lakta banati. Laibak thibadi council haibasi non-financing institute amane. Karigumba mafam amatadagi paisa ama piraktana hairiba karigumba thabak ama aphabagi oiro or natraga progressive oiba activity mo oiro madu initiate taunana bagi. Siena sikara dilai. Satra singi phi dagi kara le mahubaduna. Salary plus conduct of examination and other academic activities. Punamaksi Shillivan. Adana Sigi Manipur, Punamaksi Shinvatungna. Workshop si Shinbamatam Sida, as was done in other cases like universities and the colleges. University colleges in the workshop Katoba, refresher course Katoba, Yawi River Ozasing do Masidam Yawi the Dikaidana, Moina Lapina Naba, DA, fooding, lodging. Loni Pira Katori. Whereas Council Gidimadu
pina na bagi upai legislative na high river principal singi maru ba kana ba meeting ama kaujare haraga oja mayam su interact taunare haraga oja sing aduna nungsibidana masa masa ki participation fee ka khaira adana adudagi Tamenglong da Jiribam da Ukrul da Chandel da the different places in Manipur high river workshop asi pangthok sakibani aduga 2,000 teachers 1,999 teachers plus 3 principals attended that workshop across the state. I feel very proud that teachers, when they are asked to do something, they come out. Eikhoi oja sing sisu sigumba progressive oiba thaba ma tausi haidana gyan taminaragadi makoi amamamdagi lupa changa khairakpa yawi lupa satret khairakpa yawi aduna moina tariba center da makoi si lektana sadana laigaduri bani aduga hairiba 3-day workshop tu pangthok sakibani hairiba 3-day workshop aduna kari porakani haibagi akoi de lejiriba thajabadi akoi na evaluation tobu matamda question set tobu matamda classroom da teaching and learning interaction tobu matamda thengna kiba mayam do madu kharama khaidi safarani haibase council ki mai kai digi am chawna thajabani adug makhoi kurimakta gisu hena phaba outcome am la ani haibase koi bibirakpa adug feedback ni. Then regarding the change of syllabus change and then one common curriculum coming syllabus across the country hairiba matang sidi how ki session da haujagra how ki basina 100 ki lakadori bisida 12 standards ki su lairani and along with this akoina aisha magna MSRD da sigi policy making amada aibu hapchin bidana madu interaction tawbada Manipuri su adu hairiba posi ohelakpani Lunana housing class 1 to 10. Class 1 to 10 ki sisu ACRT, NCRT, amadi board and education. S. Tanare heraga lariki asigumba publication printing ayamba loibegi pauma akosu pangjai adrunga sai akugi oja tomane takpigi ba. Somdana NCRT ki textbook chanare. Whereas class 1 to 10 dana Sigumba Mari Lena the link up like Tava, Aduma Portable Laivadona, Hayang Angang Singna, different syllabus, another syllabus, some of the church over to Matamda, certain inconvenience, talk about within these 1 or 2 years, I think it will go away. Maduma later have say, I may am the Haizage, Hausi, textbook Ponga Galerabani, and implement oversee Makoina, Hanaki Sahidi Tauge, Haidana Kandana. Daubani Lairik Pangdigi Pautai. Madu is some kind of say Sin Aranga Karaswangam Lerambadi, Harbo Poti Soidradi, where any. Loinana Lakadoriba Halekatarik Kunmatoi and a Kunitoi. 21st and the 22nd. I'm invited there at the MHRD, Sida Karigino. I know how Giba, Sigi, MHRD, Sida Laksabadasu, Sigi message in a Pijarambadi. How's it? Class 9, 10, 11, 12. Class 9, 10, 11, 12 is the vocational education, skill courses. Skill courses introduced Taurani. Taurani have provided from institutional end again. Masiki Pochima through the government and then there at MHRD Madu Manipur state Koina implement Tobada Kari Darkar lay feasible Obeda Karino, Oidabana Karino, Hibana Sing the Badugi discussion that will be held on 21st and the 22nd. I'll be attending that meeting very much, even though it is during the examination. Sumaina Laibani Aduga Aina
So far, howjekta leijariba council, I should focus only on council. Council da howjek leijariba mechanism. Satra si kamay tawag like taman sige bagi mechanism ako ni seasonariba. Parka kamay tawag na ningtizana pangtok sige na seasonariba. Then parka evaluation kamay tawag sige na tawzariba. Hay ba puno maksi masi so far by the grace of God. Howjuk pawadi thoidok pa asoyngam leitri leiroe su kalle aduga puno maksi thok tanaba akoi kudimga council ga leiriba staff loinana Manipur de lebiriba oja principal mayamama Eikhoi sing thoiraba academician mayamama oja sing punamakna masida cooperation pibiraga lakaduriba examination sisu hena marik chumba hena apaba hena achumba hena justice toba adugumba exam mo oinanaba mipum kudimatagi su mateng amasung cooperation council na nolok na nijabani aduga pibirakani habisu ay samaki thazabani aduga ngasigi maruai ba Eikhoi Lairik Ningthina Tamsi haibasi masida amuk khandazarabada Lairik Ningthina tambada changba ngasai mayamamana haibigre Lairik Ningthina tambada changbai sikana aigi motadi Lairik Ningthina tambada changbase mapa mama satra oja Eikhoi si hanakta let us true to ourselves Eikhoi si hanakta sengi se piriba contents is da Eikhoi si phangiba amuk so hana haisere available resource ga punna thawai hakchang yauna pungning si sangminari haraga haukiba kaya da Eikhoi ki sai susing kaya ma prithvi da masak tak pangam kiba adumaina Eikhoi noisu adum ngamgani along with that haujekta honorable chief minister gi loinana honorable education minister gi Lairik Tamansi drop out leheloi haibana singwa khongtang kayamam susali loinana haujek oja masing lising mari manga watna leiri Manipur sidesda hamna khongtang su tawri adigi oja sing chi mapandil mapan haibadi tapaki wang madel leibo oja sing chi siguma tapak sida utilize leibo oja kayama yawba kayadu loina halalli recent order amana sumaina kadai da kari award se ukrulda se for example ukrulda posting ta ba mayamama swaida leiramme loy halangre loy chalangre moi paisa kar piraga utilize to wa haibu da kenera ibis kaino haida mubaina ada leiraga Lairik chu tambagi kudongsa ba su phangjadre moi ne mi ne ku su phangjadre oja su leitre satra su leitre education si sigu mamai wona bada leiram badu haujikti madu repatriate tawreraga oja sing du loina chalangre arigi council ko ina Lairik tamman drop out lehan bi yaroi haibu da Eikhoi so awa bayam thengna jai kari da thengnai form fill up loira form submission loira somda karino parekha ki mechanism si loira kanda satra lising amagi mathaktani government na Eikhoi moi se parekha than da yaroi laita laira badagi economy si yamna name badagi ming san ngam khidaba Lairik leiba ngam khidaba makhoi kudima kidi paisa nungsa laudana ming chanbagi fi laudana adugumba ming chalalu parkha thalu haidana lakpadagi akoina semjarami ba punamak to loina thugai reraga around 1170 students government gi siguma initiative makha dagi handak parkha thabis yawgadori bani aduga I wish them all success in this coming higher secondary examination ana
Eikhoi Lairik Tamsi haibasida under the aegis of Manipur Students Federation ai shamak amadi aigi marumapang loinana aigi colleagues masi akoni amna pamjaba poni karigumbada ai shamak tagi academically as well as officially aina ngambada aigi share laujaba yaba leiragadi my door is wide open to Manipur Students Federation. I'll be very much take part in it, and I wish the mission a grand success. Thank you very much. Thakachari Ikai Khumnazariba Oja Lamabom Mahendra Singh Chairman Kosham Matanga Sidi Press Langdalation Biriba campaign adugi haudoki bagi tara humdoi suba chahigi ningsing thoram masida phambak ta lengsin biriba ngasigi chief guest una lengsin biriba mingoina hangatcharabada Oja Lamabam Mahendra Singh, Chairman, Council of Higher Secondary Education, Manipur. Kai Kumna Butchari. Guest of honors in a Lexin Biriba. Oja L. Ibotombi. AI Pathway Circle, Jet Yo Zone 1, Government of Manipur. Kai Kumna Butchari. Ivichaubi LAISHRAM. Senior Research Officer, Department of Education, Schools, Government of Manipur, Eikhoi Khumna Butchari, aduga ngasigi special invitee ona lengsin biriba. Eikhoi puna mani Eikhoi Khumna jariba Oja L. Kamakya Kumar, Principal, Human Resource Development Academy, Ghari. Loina ngasigi thoram asibu mapung phahan binina bagi damakta. Leba kichil laba thogai kya tungoina biram le haraga lengsin biriba. Tongan tongan ba CSO organization sing degi lengbirakli bi maibel sing ahlaman hena maru oina ngasigi thorom asibu mapung phan biriba tongan tongan ba school sing degi college sing degi lengbirakli bi aigi marup sing kai khumna butchari loina na ngasigi chamlaba thorom asi malem gi miam da YouTube ki khutang da online live streaming to biriba kumhai.com print and electronic media gi chilnaw sing puna maksub sin jaraga Manipur Students Federation gi maikai degi amadi aisha gi maikai degi ka khumna badu chari tasengna hojikse haukiba January gi tang 9 lising ani ga 18 degi Manipur da leiriba tongan tongan ma mahairoi lup sing All Manipur Students Union, Manipuri Students Federation, Democratic Students Alliance of Manipur, Kanglai Park Students Association, Students Union of Kanglai Park, Loina na. Apun bayre paki mahiroisin panglup, hariba lup taruk asina. Bharat ki Lok Sabha da Citizenship Amendment Bill 2016 pass tawduna masi chanaba yananabagi lokhalakpa dugumlaba khongthang adu Bharat lengakna awanglong poklamdam hena maruina particularly Manipur da atamnana lonabi machagi mijeng yengi haidana changsin gi ba khongjang singdu ngasi su lepa leitana khoi changsin jari maramaduna hariba thawramasi ngasi gi thawramasi ekhoi pangthok nanaba warep nabada matam khuyong nagiba amadi pangthok tananabagi khoi warep tu lawroba matung masi pangthok taba matamda ekhoi chakoina changjin jagadaba campaign sing ekhoi Lairik Ningthina Tamsi haidana Manipur gi mahiroi khunaida paujen jariba ekhoi paujel asi masi mapung phararoidra haidana ekhoi Executive Council na khana jarwa matungda chamlabasu chamna
masig pangthokpaduna hena chungani haidana akhoi pangthoksabani maramaduna masida aikoina thauramasi haudokpada matam khara khak thinda sagiba masina maram orakanda makha tabada akhoi mathangi session da leijariba educational convention topic na education in present and Manipur tomorrow hariba asida su akhoi somewhat kariguma effect kharadi piragani habagi achit pathajabadu zui leijai tabu akhoi program ase masi pangthokna nabagi damakta hona jabada chobo mateng pangbirakhiba punamak Manipuri Students Federation bu nungsibiduna amadi Manipuri Students Federation na sanglaba chahi kun asida huje kunma thoi suba chahi ni changsala ibase sanglaba chahi kun asida Manipur gi laimaida laijabagi Manipur gi laimaida Manipur gi mahairoi singi damakta kariguma khara tawba ngamjabagi madugi inot ado happy bani hanya logjaraga Eikhoi Lairik Ningthina Tamsi hariba campaign asi keynote address tang sai mamang da su dum thambi khre loina na akhoi special invitees sing akhoi talkers sing marakta su karigi damakta Eikhoi Lairik Ningthina Tamsi haiba firebasi Manipuri Students Federation na lauri bano Eikhoi mahi se ningthina tamdrabra Eikhoi gi education system jina ngasi mak akhoi da thengnariba for the past 2 decade ani sida MSF na jengjabada mahi se ningthina tamdabra haibadugi adugumbagi question mayam ama aduga campaign asi karigi damaktu hawdoklibano haibagi question masi miyamna madi mahiroi khunaina loina na ngasi gi lengsin biriba Eikhoi bu takpi tambi sai lisang sin takpi tambirak labo za sing Eikhoi da hangbiba MSF ta hangbiba wafam ne masigi paukhum pidana di koi MSF ki oina leijariba tungda lakadoriba MSF ki chilna oksing punamagna masigi paukhum je pidaba matamda lebak miyamna ngasigi MSF ta nattaba miyang yengakpa yabagi lambi do khoi yatana na bagi tanjaduni sai khudungi February 8 da Eikhoi Lairik Ningthina Tamsi hariba campaign asigi hawdokhibagi Eikhoi anniversary celebration tawjariba karigi damakta akhoi mahi ningthina tamgadoriba system se education gi system se mahi tambagi kanglon mahi tambagi Eikhoi gi lichat se Manipur gi oina Eikhoi yamna undetermined horaba adugumlaba system amana puraga chalaganda ngasi Eikhoina chahi lisang singna hawkhiba chahi kun ase laudona lakhiba lengak asi matik chade lengak asi gi mayokta lengak asi na tawriba thabak thorum punamak se Manipur gi miyam gi amadi Manipur gi mahiroi khunaida masina he ka hogi henadum saifu saithing pi habase MSF na logjaba adugumlaba wakhaloni Eikhoi da ngasi tambiriba akhoi education gi system jina akhoi kanglon jina karama makhal gi education gi kanglon pirak habana we didn't value ourselves Eikhoi isani isabu value tawjadraba adugu makhal gi education system ma akhoi da pibana maram orakanda akhoi da self confident mangakpa akhoi da self determination no mangaktana akhoi gi mahiroi ama oina aise leipak sigi da makta mahi tamgadabani leipak sigi da makta ai karigumba aina tamjaruruba mahi kharasa masi thabak oina onthokna na bohonna gadabni haiba adugumba wakhalon sing ado akhoi tungoina nabagi lambi ma ngasi mak akhoi da piriba mahi gi kanglon asina akhoi da piba mahi ni haitare marmaduna Eikhoi Lairik Ningthina tamlakanda akhoi tamjariba akhoi gi mahi je MSF ki akhoi gi motto da su our supreme motto haitare akhoi MSF na thamjariba learn mahiroi mo ina akhoi mahi tamgadabani tambagi loiba naide aduna mahiroi mo ina akhoi learn tawdu madu akhoi gi Lairik Ningthina Tamsi haiba campaign sina akhoi da piba adugi effort adugi inotuni aduga akhoi gi ani subada leiriba akhoi gi excel je akhoi na mahi tam akhoi na tamjiluriba akhoi na mahi si tamuruba matungda akhoi na miyam dagi mikok thona na ba pandom lom na ba akhoi na hona jagiba do akhoi mahi Ningthina Tamsi gi akhoi gi paring dugi pathap tugi matungina akhoi na tamjaruriba mahi du akhoi mikok thongna na ba ngasagi aduda oja sing na mamang da ngambi sing na takpi giba to opposing do nati akhoi na MSF ki excel da MSF ki excellence ki wakhalon da thamjari di topper du nate ba aina leijariba aigi field du da aise well educated toiba adugumba
ꯀꯩꯅꯣꯗꯨꯅꯦ ꯋꯥꯈꯜꯂꯣꯟꯗꯨꯅꯦ ꯑꯩꯈꯣꯏꯅ ꯂꯧꯖꯕꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯝꯖꯜꯂꯨꯔꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯜ ꯑꯣꯏꯈ꯭ꯔꯦ ꯃꯤꯌꯥꯝꯗꯒꯤ ꯃꯤꯈꯣꯛ ꯊꯣꯡꯅꯅꯕ ꯑꯩꯈꯣꯏꯅ ꯋꯥꯅ ꯅꯣꯡꯃꯒꯤ ꯄꯨꯡ 24ꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯡ 19 ꯍꯣꯠꯅꯖꯈꯤꯕꯗꯣ ꯃꯗꯨ ꯑꯩꯅ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯈ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯆꯟꯅꯐꯝ ꯃꯗꯨꯒꯤ ꯀꯥꯟꯅꯐꯝ ꯂꯩꯔꯣꯏ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯃꯤꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯆꯥꯏꯊꯣꯛꯇꯨꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗ MSFꯀꯤ ꯁꯨꯄ꯭रीम मोटो ओरिबा लर्न एक्सेल ट्रांसमिट असे मसी पुनमक्सीगी अखोगी मागी मचुम मरिक खरा खरा दो पुनसिल लगांदा अखोइना अखोइ लाइरिक निंगथीना तमसी हाबा कैंपेन असे हौदोक पिरम्बनी हाइदना अखोइना लौजे मरमदुना ngasiगी masing yamabusu yamdana tinbiriba mahiroi morupsingna अखोइ माथंगी सेशन दा पांगथोक जगदोरिबा अखोइ कन्वेंशन असिसु मपुंग फान बिखो अदुगा अदोम अदोमना ngasi मणिपुर की महई खुनाई की नमक कथोखिबा पुंग अनि अहुमदुना लाकदोरिबा मथंगी डेकेटता नखोइ नखोइना अखोइना लेपाक्सिगी करिगुंबा अवोनबा खरा पोरकना बहनबदा चौ मतेंग ओइगनि हाबा वाफम थमजरगा पुनमक्तगी काइनानबगी याथांग लौजरी थैंक यू वेरी मच Thagachari ikai khumna zariba mingoina hanga charabada ngarian bamilan President Manipuri Students Federation President members sing amadi das ki members sing na ofam kya thambikrabagi tungsida ngasi ki asigumlaba thoram asigi thagat waral bibinabagi damakta kausinjari Sajad Buya Vice President MSF pu ngasi February tarik 8 2018 thagja numit ki yaifarawa pungpham asida Manipuri Student Federation MSF na lisang sina chatharakpa MSF ki adugum loba academic campaign Eikhoi Lairik Ningthina Tamsi hairiba campaign asigi 13 rak suba anniversary program asigi mayai gi tangban election biriba Matang sinna ming panjarabada Thoromasi ki chief guest ki phampham langde lengchin biriamba Lamabam Mahendra Singh Chairman Council of Higher Secondary Education Manipur Ahad mamakta de kai khumna bocha bagal loinana thagat pa phongdok chari loinana ngasi ki thoromasi ki thobure loi biriba thorom ki president Ghari Milan President Manipuri Student Federation MSF pusu ikai khumna bucha bagaloina na thagat pa phongdok chari Guest of Honor gi phamam langda lengchen bigi ba L Iboyai Masing Joint Director Education U Government of Manipur pusu ikai khumna buchari loina na thagat pa phongdok chari Ibe Chaubi LAISHRAM Research Officer Department of Education S Government of Manipur busu MSF ki maikai degi kai khumna bucha bagaloina na thagat pa phongdok chari loina na ngasi ki case of honor ki phampham lang lingsin bikiba JEO zone 1 degi lembi rakiba oja busu ikai khumna bucha bagaloina na thagat pa phongdok chari loina na ngasi ki Special invitees L. Kamakhya Kumar, Principal SRD Academy, Ghari Busu MSF ki maikai degi ikai khumna bucha baloina thagat pa phongdok chari loinga sige sigum loba thorom asibu mapung phan bi nabagi damakta lembi rakhiba tongan ba mafam sing degi maira pai bigi ma event sing degi koi tongan ba CSO sing satra lup sing Oza Singh amadi tongan ba mafam sing de lengbi rakiba mairoi chilinau sing busu thoram asibu mapung phan bibagi damakta MSF ki maikai degi kai khumna bucha bagaloina na thagat pa phongdok chari
loina nga sigi asigum laba thoram asibu kajin koya yahon bikidawa adum laba printer madi electronics media gi chin naw sing busu MSF ki mai kai degi kai khumna bocha bagal loina na thagat phondok chari loina nga sigi asigum laba thoram asibu hobodegi loibu phoba yawbiriba mayam puna mapu MSF ki mai kai degi hanna hanna thagat phondok chari haibo phom ji thamjaga tension jai Hello. Ngasi Manipuri Student Federation MSF na sinja langjas duna pangthok chari ba sugum laba anniversary of launching of Eikhoi Lairik Ningthina Tamsi haba formal function si loishinjare aduga makha tabada koi evening session oina koi ngasi gi thoram simak pungloi loibadi nachatri aduna koi makha chasajara poina a convention on education in present and Manipur tomorrow haiba sugumlaba hiram asida convention amkhak koi hojik ki Manipur gi lairiba education amadi tungi damakta oirakadaba education asigi matangda yamna maru oiraba tangkak ama oina convention ama koi pangthok sakadori bani sigumlaba convention asida thoido hoindokna kai khunabada matik charaba moderator oibigadaba mingoina hangat charabada Phulindro Konsam chairman Kohar committee on human rights loina resource person da lengsin birakadaba sing mathang sitna mingoina panjarabada ahanbada Dr. CHINGLEN MAISNAM Assistant Professor Manipur University Economics Department Ani Subada Dr. DHANABIR LAISHRAM Social Scientist Ahum Subada KANGJAM JAYENTA SINGH State and National Teachers Awardee Loina Mari Subada LAISHRAM Joy KHUMAN Secretary All Manipur Recognized Private School Welfare Association Hairiba Ikai Kunazariba Khang Hairaba Oza Singh Asina Ngasigi Sugumlaba Convention Asigi Resource Person Oibigani Koi Nungshi Jaraba MSF ki volunteer sing executive member sing district branch ki member sing koi asomda habam lang lomda chair lomda election view koi evening session asi atu matamda honanabagi damak sem samin asi abagi wafam si thamjari